Impact Healingta ay Momoka Salam na mayam butaram na okchari ngasi Healingta khana jagadori pa topic asi emergency medicine hairiba hiramasigi matangdani hiramasigi matangda akupa warol khara thambina ba aikhogi studio da lengsinduna laibiriba expert asina Dr.Kangjam Lakshmi MBBS DEM MEM George Washington University USA Associate Consultant Emergency Medicine SHIJA Hospital ni Dr. Asi Manipur gi oina ahan banupi emergency physician amasu oiribani Dr. Ahan ba makta taram na okshari yam nuai mayamu amuk nasu ahan oina hunamjani Dr. ngasi akoina ngasi lokhatchari pa topic asima haibadi emergency medicine haibase karino haibado khangja hoge Dr. degi yam nuai ne hanjani emergency medicine haibase khoi anoba specialty amani emergency medicine sina khoi khudak ni oiba anaba medical treatment pinganaba aduga emergency department na lak anoba patient ki khoi unplanned oiba haibadi unscheduled adani hana layong khangnaba mayam sin lak matamda akhoina medical treatment karamba makhal pinghani haibani ko aduga emergency medicine haibase akhoina emergency amadi accident and emergency medicine haina so khangne aduga doctor akoi emergency medicine se karamba matamdagi sizinarapa horakpagi atu su khang emergency medicine history hajo hai taragani emergency se khoi China khoi 1789 da French Revolution ni matamda war thok matamdu da khoi army mayam thokpado aduda ngai gi military surgeon Dominic Jean Larry haiba surgeon athina khoi soiba lanmi mayam du tanda magina makta mana thokpadu gi khoina nearest oiba medical center amada transfer toba adagi hanokba haiba aduda I hawdok himani idea se ko aduga masagi military surgeon sin khoi mama samak nani hoi hawji ambulance haina nani se ambulance I idea se mana usuk himani ba tamnu da masagi lam thamdu da soldier mayam thoe thokba matamdu da masagi medical center da yam thuna puraga moihu yam na thuba matamda medical treatment ni mase adugi idea da ilawra khoi emergency medicine and hawdok himani aduga ona 1950 da around 1950 ni matamda khoi emergency medicine si khoi surgeon kharap pullaga orthopedic kharap pullaga moina usually haina hawdok hi ko adu ona matung tarak bada khoi American Society of Emergency Physicians ana organization ama hawdok badagi ona 1979 da emergency medicine haibase as a specialty oina recognized hi aduga ihan hanma emergency department haibase khoi America hi University of California haiba sida khoi emergency department ihan han oina 1971 da hawdok amno je to atuga makhatan khangjani ge emergency medicine se koi India gi oina karamba mawong da chathabage atuga koi Manipur gi oina na karamba mawong da chathabage haibe su khangjau yam khanjaba question ni emergency medicine se India da yamna anoba specialty ni ayamna emergency medicine haime se khangnani aduda India sina ahamna koi 2008 da koi George Washington University na with Max Hospital Delhi moya collaboration na mapullaga moina PG master program ma hawdori anu matamna su emergency se India da khangnani anu hawdoro ma matung na sai hi 2009 da MCI na emergency medicine se as a specialty oina recognized lori recognized lora matung na su MCI ne recognized loba DMB program lemni anu onai mayam honarama matungna 2014 da DMB emergency medicine haina hawdore hawji emergency se DMB emergency medicine se India gi mafam mayam da thare anu Manipur gi oina ni emergency medicine DMB se lai anu akhoi SHIJA hospital na akhoi anna SHIJA hospital amani mai managing team akhoi mayam pullaga next year da Manipur da emergency medicine gi DMB hang mani plan lai sani akhoi emergency situation haibasina karibu kokadaino aduga karamba anaba sina emergency da chingadage tu khangjau
ꯑꯩꯈꯣꯏꯒꯤ emergency medicine ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯑꯅꯥꯕ ꯑꯃ ꯈꯨꯗꯛꯇ medical treatment ꯄꯤꯍꯧꯗ꯭ꯔꯒꯗꯤ ꯃꯥꯒꯤ life threatening ꯑꯣꯏꯕ condition ꯑꯗꯨꯕꯨꯅꯤ ꯑꯗꯨꯒ medical emergency situation ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯀꯔꯝꯕꯕꯨ ꯌꯦꯡꯒꯦ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ heart attack ꯅꯥꯕ ꯑꯩꯈꯣꯏꯅ heart attackꯁꯦ common man ꯈꯪꯉꯣꯏ ꯑꯗꯨ ꯊꯕꯥꯛ ꯅꯥꯕ ꯍꯥꯏꯔꯤꯀꯣ ꯊꯕꯥꯛ ꯅꯥꯕ ꯑꯗꯒꯤ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄ ꯑꯗꯒꯤ ꯍꯨ ꯊꯛꯆꯜꯂꯨꯕꯗꯒꯤ ꯂꯥꯏꯌꯦꯡꯐꯝ ꯈꯪꯗꯅ ꯂꯩꯕ ꯏꯁꯤꯡꯗ ꯇꯥꯔꯨꯕ ꯍꯨꯏꯅ ꯅꯤꯛꯄ ꯂꯤꯟꯅ ꯅꯤꯛꯄ ꯑꯗꯒꯤ ꯍꯥꯟꯅ ꯅꯥꯖꯔꯕ ꯃꯤ ꯑꯃ ꯀꯟꯅ ꯈꯪꯍꯧꯗꯅ ꯍꯥꯟꯅ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯕꯤꯄꯤ ꯂꯩꯕ ꯃꯤ ꯑꯃ ꯈꯪꯍꯧꯗꯅ ꯕꯤꯄꯤ ꯋꯥꯡꯈꯠꯂꯛꯄꯗꯒꯤ ꯃꯁꯥꯗꯤ ꯕꯤꯄꯤ ꯋꯥꯡꯉꯤ ꯈꯪꯗꯕ ꯍꯦꯛꯇ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯕꯅꯤ ꯈꯪꯗꯦ ꯀꯣꯛ ꯅꯤꯛꯍꯜꯂꯛꯄꯅꯤ ꯈꯪꯗꯦ ꯑꯗꯨꯝꯕ ꯃꯇꯝꯗꯨꯗ ꯈꯨꯗꯛꯀꯤ ꯑꯣꯏꯕ ꯑꯩꯈꯣꯏꯅ as a emergency physician ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯕ ꯌꯥꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯁꯤꯒꯨꯝꯕ ꯀꯟꯗꯤꯁꯟ ꯃꯌꯥꯝꯁꯤꯕꯨ ꯑꯩꯈꯣꯏꯅ emergency medicine situation ꯍꯥꯏꯅ ꯈꯪꯉꯤ ꯑꯗꯨꯒ ꯗꯣꯛꯇꯔ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯗ ꯑꯅꯥꯕꯁꯦ ꯍꯥꯟꯅ ꯂꯩꯔꯤꯉꯩꯁꯤꯗ emergency departments ꯂꯩꯔꯤꯉꯩꯁꯤꯗ ꯑꯇꯣꯞꯄ ꯑꯅꯥꯕ ꯑꯃꯨꯛ ꯂꯥꯛꯁꯜꯂꯦꯕ ꯑꯅꯥꯕꯁꯦ ꯄꯨꯟꯅ 4-5ꯒꯤ ꯃꯊꯛꯇ ꯂꯥꯛꯁꯟꯕ ꯇꯥꯔꯒꯗꯤ ꯀꯔꯝꯍꯥꯏꯅ ꯃꯦꯅꯦꯖ ꯇꯧꯒꯗꯒꯦ ꯑꯗꯨꯁꯨ ꯌꯥꯝꯅ ꯐꯖꯕ ꯋꯥꯐꯝꯅꯤ ꯁꯣꯝꯅ ꯍꯪꯕꯤꯔꯤꯁꯤ emergency department ꯍꯥꯏꯕꯁꯤ ꯑꯩꯅ ꯉꯁꯥꯏ ꯃꯃꯥꯡꯗꯁꯨ ꯄꯟꯖꯈ꯭ꯔꯦꯀꯣ unplanned ꯇꯧꯗꯕ ꯍꯥꯏꯕꯗꯤ plan ꯍꯥꯏꯗꯤ ꯄꯦꯁꯦꯟꯁꯦ outpatient departmentꯗꯗꯤ plan ꯇꯧꯔꯒ ꯃꯥꯒꯤ ꯇꯥꯏꯃꯤꯡ ꯑꯃ ꯂꯩꯔꯒ ꯃꯊꯪ next by next ꯆꯪꯉꯛꯄꯅꯤ emergencyꯗꯗꯤ ꯑꯩꯈꯣꯏꯅ ꯌꯦꯡꯉꯤꯕ patient ꯍꯥꯟꯅ ꯂꯩꯔꯝꯕ patientꯁꯨ ꯌꯦꯡꯉꯝꯕ ꯌꯥꯏ ꯑꯗꯒꯤ ꯑꯃ ꯌꯦꯡꯉꯩꯗ ꯑꯃ ꯂꯥꯛꯁꯜꯂꯛꯄꯁꯨ ꯌꯥꯏ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤꯗꯤ emergencyꯗ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯋꯥꯐꯝ ꯑꯃ ꯂꯩ triage ꯍꯥꯏꯅ triage ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯦꯟꯁꯇꯩ ꯂꯧꯊꯣꯛꯄ word ꯑꯃꯅꯤ ꯑꯥꯔꯊ꯭ꯔꯗꯤ trier ꯍꯥꯏꯕ trier ꯍꯥꯏꯕꯗꯤ sorting out ꯈꯟꯗꯣꯛꯄ ꯍꯥꯏꯕꯅꯤꯀꯣ ꯍꯥꯏꯕꯗꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯆꯦꯡ ꯃꯔꯨ ꯍꯥꯏꯔꯁꯨ ꯆꯦꯡ ꯃꯔꯨꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯐꯕ ꯐꯠꯇꯕ ꯈꯟꯗꯣꯛꯄꯗꯣ ꯑꯗꯨꯃꯥꯏꯅ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯍꯥꯏꯖꯕꯩ ꯋꯥꯅꯤꯀꯣ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ emergencyꯗ ꯂꯥꯛꯄ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ priority ꯈꯥꯏꯗꯣꯛꯏ ꯀꯔꯝꯕ ꯑꯅꯥꯕꯁꯤꯅ ꯍꯧꯖꯤꯛ ꯌꯦꯡꯍꯧꯗ꯭ꯔꯒꯗꯤ ꯃꯥ ꯁꯤꯈꯤꯕ ꯌꯥꯏ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯅ ꯆꯤꯡꯅꯕ ꯂꯩꯕ ꯑꯗꯨ ꯑꯩꯈꯣꯏꯅ ꯑꯗꯨ ꯍꯥꯟꯅ ꯌꯦꯡꯒꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯀꯂꯔ ꯀꯣꯗ ꯈꯥꯏꯗꯣꯛꯏ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯊꯤꯕ ꯍꯧꯖꯤꯛꯃꯛ ꯌꯦꯡꯍꯧꯗ꯭ꯔꯗꯤ ꯌꯥꯗꯕꯁꯤꯅ ꯑꯩꯈꯣꯏꯅ ꯔꯦꯗ ꯀꯂꯔꯗ ꯈꯥꯏꯗꯣꯛꯏ ꯑꯗꯒꯤ ꯉꯥꯏꯍꯥꯛꯇꯪ ꯃꯤꯅꯠ 10ꯃꯨꯛ ꯉꯥꯏꯕ ꯌꯥꯕꯁꯤꯅ ꯑꯩꯈꯣꯏꯅ ꯌꯦꯜꯂꯣ ꯍꯥꯏꯅ ꯈꯥꯏꯗꯣꯛꯏ ꯑꯗꯒꯤ ꯄꯨꯡꯈꯥꯏꯃꯨꯛ or 40 minutes ꯉꯥꯏꯕ ꯌꯥꯕꯁꯤꯅ ꯑꯩꯈꯣꯏꯅ green ꯍꯥꯏꯅ ꯈꯥꯏꯗꯣꯛꯏ ꯑꯗꯨꯒ ꯄꯨꯔꯥ ꯃꯤꯁꯦ ꯁꯣꯔ ꯍꯣꯟꯗ꯭ꯔꯕ sign of life ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯁꯥꯒꯤ ꯄꯜꯁ ꯂꯩꯖꯗ꯭ꯔꯕ BP ꯂꯩꯖꯗ꯭ꯔꯕ ꯀꯔꯤꯝꯇ ꯂꯩꯖꯗ꯭ꯔꯕ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯅ ꯑꯁꯤꯕ ꯍꯥꯏꯅ black color code ꯑꯣꯏꯅ ꯈꯥꯏꯗꯣꯛꯏ ꯑꯗꯨꯗꯉꯁꯥꯏ ꯁꯣꯝꯅ ꯍꯪꯕꯤꯈꯤꯕꯗꯨ ꯄꯦꯁꯦꯟ ꯑꯃ ꯌꯦꯡꯉꯩꯗ ꯑꯃ ꯂꯥꯛꯁꯟꯕ ꯃꯇꯝꯁꯤꯗ ꯀꯃꯥꯏꯅ ꯃꯦꯅꯦꯖ ꯇꯧꯅꯤ ꯍꯥꯏꯕꯗꯣ ꯍꯣꯏ ꯑꯩꯈꯣꯏꯅꯗꯤ emergency physician plus nursing staffꯅ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯒ ꯉꯁꯥꯏꯒꯤ ꯂꯥꯛꯏꯕ ꯃꯌꯥꯝꯗꯣ ꯃꯦꯅꯦꯖ ꯇꯧꯅꯕ ꯍꯣꯠꯅꯩ ꯑꯗꯨ ꯀꯔꯤꯀꯥꯟꯗ ꯄꯦꯁꯦꯟꯗ ꯌꯥꯝꯊꯜꯂꯛꯑꯒꯗꯤ ꯑꯩꯈꯣꯏꯅ at the same time manage ꯇꯧꯕ ꯉꯝꯗꯕ ꯃꯇꯥꯡ ꯌꯥꯎꯖꯔꯛꯏꯀꯣ ꯑꯗꯨꯝꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯅꯁꯨ ꯈꯤꯇꯪ ꯒ꯭ꯌꯥꯟ ꯇꯥꯕꯤꯕ ꯍꯥꯏꯕꯗꯤ ꯃꯣꯏꯅ ꯂꯩꯔꯝꯃꯤꯕ ꯄꯦꯁꯦꯟꯗꯣ ꯆꯨꯝꯅꯒꯤ ꯃꯃꯨꯛ ꯅꯥꯕꯅꯤ ꯍꯥꯏꯔꯁꯦꯀꯣ ꯃꯥꯁꯦ ꯍꯤꯗꯥꯛ ꯀꯥꯞꯄꯒ ꯂꯩꯔꯤ ꯑꯗꯨꯗ ꯑꯅꯥꯕ ꯑꯃ ꯍꯦꯛꯇ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄ ꯍꯥꯏꯔꯁꯤ ꯀꯣꯛ ꯀꯥꯏꯕ ꯑꯗꯩ ꯃꯈꯣꯡ ꯑꯁꯤ ꯇꯠꯈꯤꯕ ꯑꯗꯨꯝꯕ ꯂꯥꯛꯄ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯄꯨꯛ ꯅꯥꯕꯗꯨ ꯊꯥꯗꯣꯛꯑꯝꯃꯒ ꯉꯁꯥꯏꯒꯤ ꯍꯧꯖꯤꯛ ꯂꯥꯛꯄ ꯀꯣꯛ ꯀꯥꯏꯕ ꯇꯠꯄꯗꯨ ꯌꯦꯡꯕ ꯃꯇꯝꯁꯤꯗ ꯃꯣꯏꯅ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯂꯥꯛꯑꯒ ꯃꯣꯏꯅ ꯍꯥꯟꯅ ꯌꯦꯡꯈ꯭ꯔꯦ ꯍꯥꯏꯅ ꯁꯥꯎꯔꯛꯄꯁꯨ ꯌꯥꯎꯋꯤ ꯑꯗꯩ ꯃꯤ ꯈꯔ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯕꯀꯣ ꯍꯥꯏꯗꯤ ꯃꯣꯏꯁꯦ ꯌꯥꯝ ꯁꯣꯛꯑꯦ ꯃꯣꯏꯁꯦ ꯍꯥꯟꯅ ꯌꯦꯡꯕꯤꯌꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯉꯥꯏꯖꯔꯛꯑꯦ ꯍꯥꯏꯕꯁꯨ ꯌꯥꯎꯋꯤ ꯃꯤꯁꯦ ꯃꯈꯟꯅꯤꯀꯣ ꯃꯣꯏꯅ ꯃꯣꯏꯁꯦ ꯍꯥꯟꯅ ꯌꯦꯡꯕꯤꯌꯨ ꯑꯩꯈꯣꯏꯁꯦ ꯀꯣꯟꯅ ꯌꯦꯡꯉꯨ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯗ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏꯗ ꯀooperation ꯑꯃ ꯐꯪꯖꯔꯤꯅꯦꯕꯀꯣ ꯑꯗꯨꯅ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯉꯤꯁꯤ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ emergencyꯅ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ at the same time ꯌꯦꯡꯅꯕ ꯍꯣꯠꯅꯖꯩ ꯑꯗꯨꯕꯨ ꯀꯔꯤꯝꯀꯥꯟꯗ ꯌꯦꯡꯍꯧꯕ ꯉꯝꯗ꯭ꯔꯒꯁꯨ ꯁꯥꯎꯕꯤꯒꯅꯨ ꯑꯍꯥꯟ ꯑꯣꯟ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏ ꯑꯃ ꯂꯩꯖꯔꯤ ꯍꯥꯏꯕ ꯍꯧꯖꯤꯛ life threatening ꯑꯣꯏꯕ ꯄꯦꯁꯦꯟꯗꯣ ꯑꯗꯨ ꯍꯥꯟꯅ ꯌꯦꯡꯒꯅꯤ ꯑꯗꯨꯅ ꯃꯤꯌꯥꯝꯗꯒꯤꯁꯨ ꯑꯩꯅ ꯍꯥꯏꯖꯔꯤꯁꯤ ꯃꯤꯌꯥꯝꯅꯁꯨ ꯑꯩꯈꯣꯏꯗ ꯀooperate ꯇꯧꯕꯤꯌꯨ ꯑꯅꯥꯕꯒꯤ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤꯗꯨ ꯈꯪꯕꯤꯔꯒ ꯑꯩꯈꯣꯏ ꯉꯥꯏꯕꯗꯨ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯁꯨ ꯉꯥꯏꯕꯤꯌꯨ ꯍꯥꯏꯕꯁꯦ ꯑꯩꯁꯤ ꯍꯥꯏꯖꯅꯤꯡꯉꯤ ꯌꯥꯝ ꯐꯖꯩ ꯗꯣꯛꯇꯔ ꯑꯗꯨꯒ ꯗꯣꯛꯇꯔꯅ ꯍꯧꯖꯤꯛ ꯃꯃꯥꯡꯗꯁꯨ ꯄꯟꯕꯤꯈꯤꯕ ꯁ꯭ꯇ꯭ꯔꯣꯛ ꯑꯃꯗꯤ ꯍꯥꯔꯠ ꯑꯦꯇꯦꯛ ꯇꯧꯕꯒꯤ ꯃꯇꯥꯡꯁꯦ ꯁꯤꯗꯁꯨ ꯈꯤꯇꯪ ꯍꯥꯏꯖꯅꯤꯀꯣ ꯉꯁꯤ ꯁꯣꯝꯅ ꯍꯪꯕꯤꯔꯤꯕ ꯁ꯭ꯇ꯭ꯔꯣꯛ ꯑꯃꯗꯤ ꯍꯥꯔꯠ ꯑꯦꯇꯦꯛ ꯍꯥꯏꯕꯁꯤ ꯌꯥꯝꯅ emergency ꯑꯣꯏ ꯑꯗꯨꯅ ꯍꯪꯕꯤꯔꯛꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ
ꯑꯍꯥꯟꯕꯗ ꯑꯩ ꯍꯥꯔꯠ ꯑꯦꯇꯦꯛꯁꯦ ꯍꯥꯏꯖꯔꯒꯦꯀꯣ ꯍꯥꯔꯠ ꯑꯦꯇꯦꯛꯁꯦ ꯑꯩꯈꯣꯏꯅ ꯀꯣꯃꯟ ꯂꯦꯡꯒ꯭ꯋꯦꯖꯇ ꯍꯥꯔꯠ ꯑꯦꯇꯦꯛ ꯍꯥꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯃꯦꯗꯤꯀꯦꯜ ꯇꯥꯝꯗꯗꯤ ꯃꯥꯏꯀꯥꯔꯗꯤꯌꯜ ꯏꯟꯐ꯭ꯔꯥꯛꯁꯟ ꯍꯥꯏ ꯑꯗꯨ ꯁꯤ ꯀꯃꯥꯏꯅ ꯊꯣꯛꯂꯛꯄꯅꯣ ꯍꯥꯏ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯍꯥꯔꯠꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯣꯛꯁꯤꯖꯦꯟꯁꯦ ꯃꯥꯒꯤ ꯗꯤꯃꯥꯟ ꯑꯦꯟ ꯁꯄ꯭ꯂꯥꯏꯁꯦ ꯃꯥꯟꯅꯔꯛꯇꯕ ꯃꯉꯣꯟꯗ ꯗꯤꯃꯥꯟ ꯇꯧꯔꯤꯗꯨꯒ ꯃꯥꯒꯤ ꯁꯄ꯭ꯂꯥꯏ ꯇꯧꯔꯤꯗꯨꯒ ꯈꯦꯠꯅꯔꯛꯄ ꯈꯦꯠꯅꯔꯛꯄꯁꯦ ꯀꯩꯅꯣ ꯑꯣꯏꯕ ꯌꯥꯏ ꯍꯥꯏ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯍꯥꯔꯠꯅ ꯆꯦꯜꯂꯤꯕ ꯑꯥꯔꯇꯔꯤ ꯃꯌꯥꯝꯁꯤꯗꯀꯣ ꯑꯩꯈꯣꯏꯒꯤ ꯏ ꯐꯨꯝꯖꯤꯟꯕꯅꯤ ꯈꯪꯗꯦ ꯑꯗꯨꯒ ꯑꯥꯔꯇꯔꯤꯁꯦ ꯐꯨꯖꯤꯜꯂꯛꯄꯅꯤ ꯈꯪꯗꯦ ꯇꯧꯔꯛꯄ ꯃꯇꯝꯁꯤꯗ ꯃꯁꯥꯒꯤ ꯆꯦꯟꯖꯒꯗꯧꯕ ꯑꯩꯈꯣꯏꯒꯤ ꯏ ꯑꯣꯛꯁꯤꯖꯦꯟ ꯄꯨꯕ ꯏꯁꯦ ꯆꯦꯟꯕ ꯋꯥꯠꯂꯛꯄꯗꯒꯤ ꯑꯣꯛꯁꯤꯖꯦꯟ ꯋꯥꯠꯂꯛꯄꯗꯒꯤ ꯊꯣꯛꯂꯛꯄꯅꯦꯕ ꯑꯩꯈꯣꯏꯒꯤ ꯍꯥꯔꯠ ꯑꯦꯇꯦꯛ ꯍꯥꯏꯔꯤꯕꯁꯦ ꯁꯤꯒꯨꯝꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯍꯥꯔꯠ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯥꯏꯟ ꯑꯦꯟ ꯁꯤꯝꯇꯝꯁ ꯃꯌꯥꯝ ꯂꯩꯀꯣ ꯁꯤꯝꯇꯝꯁꯤꯗ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯊꯕꯥꯛ ꯅꯥꯕ ꯑꯣꯏꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯌꯥꯝ ꯇꯥꯏꯠꯅꯦꯁ ꯐꯥꯖꯤꯜꯂꯛꯄ ꯑꯣꯏꯕ ꯌꯥꯏꯀꯣ ꯑꯗꯒꯤ ꯀꯣꯛ ꯆꯤꯛꯄꯁꯨ ꯑꯗꯨꯝ ꯑꯣꯏꯕ ꯌꯥꯏ ꯑꯣꯅꯤꯡ ꯂꯥꯎꯕ ꯑꯣꯏꯕ ꯌꯥꯏ ꯑꯗꯨꯒ ꯌꯥꯝ ꯇꯤꯄꯤꯀꯦꯜ ꯑꯣꯏꯕ ꯁꯤꯝꯇꯝ ꯀꯣ ꯍꯦꯛꯇ ꯍꯦꯛ ꯎꯕꯗ ꯁꯤꯗꯤ ꯍꯥꯔꯠ ꯑꯦꯇꯦꯛꯅꯦꯅ ꯍꯥꯏꯕ ꯌꯥꯕꯒꯤ ꯁꯤꯝꯇꯝꯁꯤ ꯀꯔꯤꯅꯣ ꯍꯥꯏ ꯃꯇꯝꯗ ꯆꯦꯁ ꯇꯥꯏꯠꯅꯦꯁ ꯑꯣꯏꯕ ꯆꯦꯁ ꯐꯥꯖꯤꯟꯕ ꯀꯣ ꯊꯕꯥꯛ ꯐꯥꯖꯤꯟꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯌꯦꯠ ꯑꯣꯏꯕꯁꯨ ꯌꯥꯏ ꯂꯦꯐ ꯑꯣꯏꯕꯁꯨ ꯌꯥꯏ ꯑꯗꯨ ꯀꯣꯃꯟꯂꯤ ꯂꯦꯐ ꯁꯥꯏꯠꯇ ꯑꯣꯏꯀꯣ ꯑꯩꯈꯣꯏꯒꯤ ꯂꯦꯐ ꯊꯪꯕ ꯈꯨꯗꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯅꯥꯕ ꯐꯥꯎꯔꯛꯄ ꯑꯗꯩ ꯅꯪꯒꯟꯗ ꯐꯥꯎꯔꯛꯄ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯃꯥꯏ ꯖꯒꯥꯁꯤꯗ ꯐꯥꯎꯔꯛꯄꯁꯦ ꯁꯤꯕꯨ ꯑꯩꯈꯣꯏꯅ ꯍꯥꯔꯠ ꯑꯦꯇꯦꯛꯀꯤ ꯁꯤꯝꯇꯝꯁꯨ ꯑꯣꯏ ꯑꯗꯨꯒ ꯀꯩꯒꯨꯝꯀꯥꯟꯗꯅ ꯇꯤꯄꯤꯀꯦꯜ ꯑꯣꯏꯗꯕ ꯑꯩꯈꯣꯏꯅ ꯍꯥꯔꯠ ꯑꯦꯇꯦꯛ ꯑꯅꯤ ꯃꯥꯟꯗꯕ ꯑꯗꯨꯕꯨ ꯑꯣꯏꯅ ꯑꯣꯏꯔꯝꯕꯁꯨ ꯌꯥꯝ ꯌꯥꯎꯋꯦ ꯁꯤꯅꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦꯀꯣ ꯄꯨꯛ ꯅꯥꯕꯁꯤꯅ ꯀꯃꯥꯏꯅ ꯇꯧꯏ ꯑꯩꯈꯣꯏ ꯊꯥꯖꯤꯟ ꯁꯧꯒꯠꯄ ꯍꯥꯏꯕꯒꯤ ꯇꯥꯏꯞꯇ ꯉꯁꯥꯏꯒꯤ ꯄꯨꯛ ꯁꯥꯏꯁꯦ ꯅꯥꯕꯁꯦ ꯁꯤꯁꯨ ꯑꯗꯨꯝ ꯍꯥꯔꯠ ꯑꯦꯇꯦꯛ ꯑꯣꯏꯔꯝꯕ ꯌꯥꯎꯋꯦꯕ ꯑꯗꯨꯅ ꯄꯨꯛ ꯅꯥꯔꯦ ꯍꯥꯏꯗꯅ ꯂꯩꯊꯣꯛꯄꯤꯗꯕꯀꯣ ꯑꯗꯒꯤ ꯑꯃꯨꯛ ꯍꯥꯔꯠ ꯈꯤꯇꯪ ꯍꯦꯛ ꯍꯥꯔꯠꯀ ꯃꯔꯤ ꯂꯩꯅꯕ ꯅꯨꯡꯉꯥꯏꯇꯕ ꯌꯥꯎꯔꯛꯑꯗꯤ ꯈꯨꯗꯛꯇ ꯏꯃꯔꯖꯦꯟꯁꯤꯗ ꯄꯨꯕꯤꯔꯛꯄ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯏꯃꯔꯖꯦꯟꯁꯤꯗ ꯂꯥꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯕꯤ ꯄꯤ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯚꯥꯏꯇꯜꯁ ꯃꯌꯥꯝ ꯌꯦꯡꯉ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯏ ꯁꯤ ꯖꯤ ꯑꯃ ꯂꯧꯖꯩ ꯏ ꯁꯤ ꯖꯤꯗꯨꯗ ꯑꯗꯨꯝ ꯈꯪꯕꯁꯨ ꯌꯥꯎꯏ ꯈꯪꯗꯕꯁꯨ ꯌꯥꯎꯏ ꯃꯤꯒꯤ ꯐꯤꯖꯤꯌꯣꯂꯣꯖꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯦꯠꯅꯕꯁꯨ ꯌꯥꯎꯏꯀꯣ ꯑꯗꯨꯅ ꯍꯥꯔꯠꯀꯤ ꯃꯇꯥꯡꯗꯗꯤ ꯀꯣꯝꯄ꯭ꯔꯣꯃꯥꯏꯁ ꯇꯧꯕꯤꯔꯣꯏꯁꯤꯅ ꯃꯌꯥꯝꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤ ꯑꯦꯅꯤꯊꯤꯡ ꯍꯥꯔꯠ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯍꯥꯔꯠ ꯔꯤꯂꯦꯇꯦꯠ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏ ꯇꯥꯔꯒꯗꯤ ꯌꯥꯝꯅ ꯊꯨꯅ ꯑꯅꯛꯄ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯆꯠꯄꯤꯌꯨ ꯍꯣꯁꯄꯤꯇꯥꯜꯗꯣ ꯌꯥꯝꯅ ꯇꯔꯁꯔꯤ ꯀꯦꯌꯔ ꯑꯣꯏꯅꯁꯨ ꯌꯥꯏ ꯀꯣ ꯑꯗꯨꯅ ꯆꯠꯄꯤꯔꯒ ꯈꯤꯇꯪ ꯐꯥꯔꯁ ꯑꯦꯗ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯍꯤꯗꯥꯛ ꯃꯦꯗꯤꯁꯤꯟ ꯑꯗꯨꯝ ꯄꯤꯔꯒ ꯃꯣꯏꯅ ꯇꯔꯁꯔꯤ ꯀꯦꯌꯔꯗ ꯑꯗꯨꯝ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯔꯛꯄꯁꯦ ꯑꯗꯨꯝ ꯌꯥꯏ ꯑꯗꯨꯅ ꯈ꯭ꯋꯥꯏ ꯅꯤꯌꯔꯦꯁ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯆꯠꯄꯤꯕ ꯑꯗꯒꯤ ꯃꯊꯪꯗꯅ ꯁ꯭ꯇ꯭ꯔꯣꯛ ꯍꯥꯏꯔꯁꯨꯀꯣ ꯁ꯭ꯇ꯭ꯔꯣꯛꯁꯨ ꯆꯞ ꯃꯥꯟꯅꯩ ꯀꯩꯅꯣ ꯈꯦꯠꯅꯕꯩ ꯋꯥꯅꯤ ꯁ꯭ꯇ꯭ꯔꯣꯛꯁꯤꯅ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯟꯗ ꯑꯣꯏꯕ ꯉꯁꯥꯏꯒꯤ ꯍꯥꯔꯠ ꯑꯦꯇꯦꯛꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯥꯔꯠꯇ ꯑꯣꯏꯕꯅꯤꯀꯣ ꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯟꯗ ꯑꯣꯛꯁꯤꯖꯦꯟ ꯋꯥꯠꯄꯗꯒꯤ ꯇꯧꯔꯛꯄꯅꯤ ꯑꯗ ꯁ꯭ꯇ꯭ꯔꯣꯛꯁꯤꯗ ꯃꯈꯜ ꯑꯅꯤ ꯁꯨꯏ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯑꯥꯔꯇꯔꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯗꯁꯤ ꯀ꯭ꯂꯣꯠ ꯇꯧꯔꯛꯄꯀꯣ ꯑꯗꯒꯤ ꯑꯃꯗꯅ ꯑꯩꯈꯣꯏꯒꯤ ꯏꯁꯦ ꯊꯣꯛꯂꯛꯄ ꯑꯗꯨꯗ ꯁ꯭ꯇ꯭ꯔꯣꯛ ꯇꯧꯕꯒꯤ ꯁꯥꯏꯟꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯦꯡ ꯐꯥꯏꯕꯀꯣ ꯋꯥ ꯉꯥꯡꯕ ꯉꯝꯃꯛꯇꯕ ꯑꯗꯒꯤ ꯆꯤꯟꯁꯦ ꯐꯩꯈꯤꯕ ꯑꯗꯒꯤ ꯃꯤꯠ ꯐꯩꯈꯤꯕ ꯑꯗꯒꯤ ꯈꯨꯠꯁꯦ ꯑꯅꯤꯃꯛ ꯊꯥꯡꯒꯠꯄ ꯉꯝꯗꯕ ꯑꯃꯇꯪ ꯊꯥꯡꯒꯠꯈꯤꯕ ꯑꯗꯨꯝꯕꯀꯣ ꯑꯗꯒꯤ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇ꯭ꯔꯣꯛꯀꯤ ꯁꯤꯝꯇꯝꯅꯤ ꯁꯤ ꯀꯟꯗꯤꯁꯟ ꯑꯣꯏꯔꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯊꯨꯅ ꯑꯦꯃꯔꯖꯦꯟꯁꯤꯗ ꯂꯥꯛꯄꯤꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯗꯣꯛꯇꯔ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯈꯪꯖꯅꯤꯡꯉꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕꯗ ꯂꯩꯐꯝ ꯊꯣꯛꯄ ꯁꯨꯒꯔꯒꯤ ꯆꯥꯡꯁꯦ ꯁꯤꯁꯦ ꯋꯥꯠꯂꯛꯄ ꯇꯥꯔꯒꯗꯤ ꯁꯤꯝꯇꯝꯁꯦ ꯀꯃꯥꯏꯅ ꯑꯩꯈꯣꯏꯅ ꯈꯪꯒꯗꯒꯦ ꯁꯤꯝꯇꯝꯁꯦ ꯀꯩꯀꯩ ꯁꯤꯝꯇꯝ ꯂꯥꯛꯄ ꯌꯥꯕꯒꯦ ꯑꯗꯨꯁꯨ ꯈꯪꯖꯍꯧꯒꯦ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕ ꯑꯃꯗ ꯂꯩꯒꯗꯕ ꯁꯨꯒꯔꯒꯤ ꯆꯥꯡꯁꯦ ꯌꯥꯝꯗ꯭ꯔꯕꯗ 70-120ꯁꯦ ꯑꯣꯏꯒꯗꯕꯅꯤꯀꯣ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯁꯨꯒꯔ ꯂꯩꯕ ꯗꯥꯏꯕꯦꯇꯤꯁ ꯅꯥꯕ ꯄꯦꯁꯦꯟ ꯑꯃ ꯑꯣꯔ ꯁꯨꯡꯅꯥ ꯅꯥꯗꯕ ꯑꯣꯏꯕ ꯌꯥꯏꯀꯣ ꯄꯦꯁꯦꯟ ꯑꯃ ꯁꯨꯒꯔꯁꯦ ꯌꯥꯝ ꯅꯦꯝꯊꯈ꯭ꯔꯕ ꯌꯥꯝ ꯅꯦꯝꯊꯕ ꯍꯥꯏꯗꯤ ꯕꯤꯂꯣ 50 ꯂꯩꯈ꯭ꯔꯕ 25 ꯂꯩꯈ꯭ꯔꯕ ꯑꯩꯒꯤ ꯀꯔꯤꯌꯔꯗ ꯌꯥꯝ ꯊꯦꯡꯅꯩꯌꯦꯕꯀꯣ ꯁꯨꯒꯔꯁꯦ ꯌꯥꯝꯅ ꯅꯦꯝꯈꯤꯕ ꯃꯇꯝꯗ ꯃꯤꯁꯦ ꯉꯥꯎꯕꯒꯤ ꯇꯥꯏꯞꯇ ꯉꯥꯎꯔꯤ ꯐꯩꯔꯤꯒꯤ ꯇꯥꯏꯞꯇ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯕ꯭ꯔꯦꯟ ꯂꯣꯏꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯣꯛ ꯌꯥꯝꯅ ꯆꯤꯛꯄꯁꯤꯁꯨ ꯑꯗꯨꯝ ꯑꯣꯏꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯅ ꯌꯥꯝꯅ ꯃꯤꯅ ꯍꯦꯛ ꯎꯕ ꯃꯇꯝꯗ ꯁꯨꯒꯔꯁꯤ ꯅꯦꯝꯃꯦ ꯍꯥꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯀꯣꯃꯟ ꯑꯣꯏꯕꯁꯦ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯈꯤꯇꯪ ꯁꯥꯏꯀꯣꯁꯤꯁ ꯑꯣꯏꯕꯀꯣ ꯈꯤꯇꯪ ꯇꯨꯔꯦꯟ ꯂꯣꯟꯕꯁꯦ ꯁꯤꯅ ꯌꯥꯝꯅ ꯀꯃꯟ ꯑꯣꯏ ꯑꯗꯣ ꯁꯤꯁꯦ ꯈꯨꯗꯛꯇ ꯑꯩꯈꯣꯏꯅ ꯌꯨꯝꯗ ꯂꯩꯔꯒꯗꯤꯀꯣ ꯌꯨꯝꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛ ꯇꯥꯔꯒꯗꯤ ꯌꯥꯔꯤꯈꯩꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏꯒꯤ ꯁꯨꯒꯔ ꯇꯦꯁ ꯇꯧꯅꯕ ꯔꯦꯟꯗꯝ ꯕ꯭ꯂꯗ ꯁꯨꯒꯔ ꯇꯦꯁ ꯇꯧꯅꯕ ꯑꯩꯈꯣꯏꯒꯤ ꯒ꯭ꯂꯨꯀꯣꯃꯤꯇꯔ ꯑꯃ ꯂꯩꯕꯅꯦ ꯑꯗꯨ ꯊꯝꯕꯤꯕꯅ ꯐꯩ ꯌꯨꯝ ꯈꯨꯗꯤꯡꯃꯛꯇ ꯑꯗꯨ ꯐꯔꯁ ꯂꯥꯎꯅ ꯆꯦꯛ ꯇꯧꯔꯒꯗꯤ ꯑꯗꯨꯗ ꯑꯗꯨꯝ ꯁꯨꯒꯔꯁꯦ
ꯅꯦꯝꯃꯤ ꯑꯣꯔ ꯋꯥꯡꯉꯤꯅ ꯎꯔꯅꯤꯕ ꯅꯦꯝꯃꯤ ꯍꯥꯏꯇꯥꯔꯒꯗꯤ ꯌꯨꯝꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯏꯅꯤ ꯑꯣꯏꯕ ꯌꯥꯏ ꯑꯣꯔ ꯏꯅꯤꯗꯣ ꯈꯤꯇꯪ ꯏꯁꯤꯡꯗ ꯊꯤꯠꯂꯒ ꯑꯗꯨꯝ ꯄꯤꯊꯛꯄ ꯃꯇꯝꯗ ꯃꯤꯗꯨꯅ ꯈꯤꯇꯪ ꯅꯤꯛꯐꯔꯛꯀꯅꯤꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯦꯃꯔꯖꯦꯟꯁꯤꯗ ꯂꯥꯛꯄ ꯃꯇꯝꯁꯤꯗ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦꯅ ꯂꯥꯛꯄ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯅ ꯚꯥꯏꯇꯜ ꯃꯌꯥꯝ ꯕꯤ ꯃꯌꯥꯝ ꯂꯧꯕꯤꯕ ꯃꯇꯝꯁꯤꯗ ꯁꯨꯒꯔꯁꯦ ꯑꯗꯨꯝ ꯆꯦꯛ ꯇꯧꯋꯦꯕ ꯁꯨꯒꯔꯁꯦ ꯌꯥꯝ ꯅꯦꯝꯕ 25ꯒ ꯂꯩꯔꯝꯕ ꯌꯥꯎꯋꯦꯀꯣ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯒ꯭ꯂꯨꯀꯣꯁꯁꯦ ꯀꯥꯞꯅꯩꯀꯣ 25% ꯒ꯭ꯂꯨꯀꯣꯁꯁꯦ ꯀꯥꯞꯄ ꯃꯇꯝꯗ ꯈꯨꯗꯛꯇ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯃꯥꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯦꯕ ꯍꯧꯖꯤꯛ ꯅꯪ ꯀꯗꯥꯏꯗ ꯂꯩ ꯌꯨꯝ ꯀꯗꯥꯏꯗ ꯂꯩ ꯑꯝꯇ ꯈꯪꯉꯝꯗꯕꯁꯦ ꯉꯥꯏꯍꯥꯛꯇꯪ ꯑꯣꯕꯖꯥꯔꯕ ꯇꯧꯔꯒꯅꯦ ꯑꯗꯨꯝ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯃꯥꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯌꯥꯎꯋꯦ ꯑꯗꯨꯅ ꯑꯩꯅ ꯃꯌꯥꯝꯅ ꯍꯥꯏꯅꯤꯡꯉꯤꯁꯤ ꯁꯨꯒꯔ ꯑꯣꯏꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯒ꯭ꯌꯥꯟ ꯃꯪꯕ ꯑꯗꯒꯤ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯑꯗꯒꯤ ꯑꯣꯛ ꯌꯥꯝ ꯅꯤꯛꯄꯁꯤꯕꯨꯗꯤ ꯀꯩꯁꯨ ꯈꯟꯗ꯭ꯔꯦ ꯑꯗꯣ ꯒ꯭ꯌꯥꯟ ꯃꯝꯈꯤꯕ ꯇꯥꯗꯕ ꯍꯥꯏꯗꯤ ꯃꯤꯅ ꯊꯋꯥꯏꯁꯨ ꯋꯥꯏꯑꯦꯕ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕ ꯑꯗꯨꯝꯕ ꯃꯇꯝꯗ ꯁꯨꯒꯔꯁꯦ ꯆꯦꯛ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯑꯗꯨꯝ ꯑꯦꯃꯔꯖꯦꯟꯁꯤꯗ ꯄꯨꯕꯤꯔꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯗꯣꯛꯇꯔ ꯃꯇꯥꯡ ꯁ꯭ꯋꯥꯏꯁꯤꯗ ꯕ꯭ꯔꯦꯛ ꯈꯛꯇꯪ ꯂꯧꯖꯈꯤꯒꯦ ꯃꯇꯥꯡ ꯁ꯭ꯋꯥꯏꯁꯤꯗ ꯕ꯭ꯔꯦꯛ ꯑꯃ ꯂꯧꯖꯒꯦ ꯕ꯭ꯔꯦꯛꯇꯒꯤ ꯌꯥꯝꯅ ꯊꯨꯅ ꯍꯟꯖꯔꯛꯀꯦ ꯏꯝꯄꯦꯛ ꯍꯦꯜꯊ ꯂꯤꯡꯛ ꯃꯤꯠꯌꯦꯡ ꯇꯥꯗꯨꯅ ꯂꯩꯕꯤꯌꯨ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤ ꯍꯦꯜꯊ ꯂꯤꯡꯛꯇ ꯈꯟꯅꯖꯔꯝꯃꯤꯕ ꯇꯣꯄꯤꯛ ꯑꯁꯤ ꯑꯦꯃꯔꯖꯦꯟꯁꯤ ꯃꯦꯗꯤꯁꯤꯟ ꯍꯥꯏꯔꯤꯕ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯨꯗꯤꯑꯣꯗ ꯂꯦꯡꯁꯤꯟꯗꯨꯅ ꯂꯩꯕꯤꯔꯤꯕ ꯑꯦꯛꯁꯄꯔꯠ ꯑꯁꯤꯅ ꯗꯣꯛꯇꯔ ꯀꯥꯡꯖꯝ ꯂꯛꯁꯃꯤ MBBS DEM MEM ꯖꯣꯔꯖ ꯋꯥꯁꯤꯡꯇꯟ ꯌꯨꯅꯤꯚꯔꯁꯤꯇꯤ USA ꯑꯦꯁꯣꯁꯤꯌꯦꯠ ꯀꯟꯁꯜꯇꯦꯟꯠ ꯑꯦꯃꯔꯖꯦꯟꯁꯤ ꯃꯦꯗꯤꯁꯤꯟ SHIJA ꯍꯣꯁꯄꯤꯇꯥꯜꯅꯤ ꯂꯣꯏꯅꯅ ꯗꯣꯛꯇꯔ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯅꯨꯄꯤꯒꯤ ꯑꯍꯥꯟꯕ ꯑꯦꯃꯔꯖꯦꯟꯁꯤ ꯐꯤꯖꯤꯁꯤꯌꯟ ꯑꯃꯁꯨꯅꯤ ꯗꯣꯛꯇꯔ ꯃꯈꯥ ꯇꯥꯅ ꯍꯧꯖꯤꯛ ꯈꯪꯖꯅꯤꯡꯉꯤꯕꯁꯦ ꯍꯧꯖꯤꯛ ꯃꯃꯥꯡꯗ ꯍꯥꯏꯕꯤꯈ꯭ꯔꯦ ꯗꯣꯛꯇꯔꯅꯁꯨ ꯑꯗꯨꯗꯨꯒ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏꯅ ꯈꯪꯖꯅꯤꯡꯉꯤꯁꯦ ꯇ꯭ꯔꯣꯃꯥ ꯍꯥꯏꯕꯁꯦ ꯀꯔꯤꯕꯨꯅꯣ ꯑꯗꯣ ꯍꯥꯏꯕꯤꯌꯨ ꯌꯥꯅꯤꯀꯣ ꯇ꯭ꯔꯣꯃꯥ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯃꯈꯜ ꯌꯥꯝ ꯌꯥꯝꯃꯤꯀꯣ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯤꯅ ꯇ꯭ꯔꯣꯃꯥ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯔꯣꯗ ꯇ꯭ꯔꯥꯐꯤꯛ ꯑꯦꯛꯁꯤꯗꯦꯟ ꯑꯩꯈꯣꯏꯅ RE ꯍꯥꯏꯔꯤꯕꯁꯦ ꯈꯪꯅꯩꯀꯣ ꯑꯗꯣ ꯇ꯭ꯔꯣꯃꯥꯁꯤꯗ ꯑꯩꯈꯣꯏꯒꯤ ꯔꯣꯗ ꯇ꯭ꯔꯥꯐꯤꯛ ꯑꯦꯛꯁꯤꯗꯦꯟꯁꯨ ꯆꯤꯡꯏ ꯑꯗꯒꯤ ꯗꯣꯂꯥꯟꯗꯒꯤ ꯑꯣꯟꯊꯕ ꯀꯣ ꯍꯥꯏꯕꯗꯤ ꯐꯣꯜ ꯐ꯭ꯔꯣꯝ ꯍꯥꯏꯠ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯩ ꯂꯥꯛꯄ ꯃꯤꯅ ꯐꯨꯕꯤꯔꯝꯕ ꯑꯁꯣꯟ ꯀꯣ ꯑꯁꯨꯝꯕ ꯃꯌꯥꯝꯁꯤ ꯇ꯭ꯔꯣꯃꯥꯗ ꯑꯗꯨꯝ ꯆꯤꯡꯏꯀꯣ ꯑꯗ ꯇ꯭ꯔꯣꯃꯥꯁꯤ ꯁꯤꯗ ꯑꯩꯈꯣꯏꯅ ꯐꯥꯔꯁ ꯑꯦꯗ ꯑꯣꯏꯅ ꯌꯨꯝꯗ ꯂꯩꯔꯤꯉꯩꯗ ꯀꯔꯤ ꯇꯧꯕ ꯌꯥꯒꯦ ꯍꯥꯏꯕꯗꯣ ꯑꯩ ꯈꯤꯇꯪ ꯌꯨꯝꯗꯗꯤ ꯌꯥꯝ ꯀꯟꯅ ꯊꯣꯏꯅꯕꯨꯗꯤ ꯇꯧꯅꯤꯡꯉꯥꯏꯕꯨꯗꯤ ꯂꯩꯇꯦ ꯇ꯭ꯔꯣꯃꯥꯗ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯈꯤꯇꯪ ꯂꯦꯃꯦꯟ ꯑꯃꯅ ꯇꯧꯕ ꯌꯥꯕꯗꯣ ꯑꯩ ꯍꯥꯏꯖꯒꯦ ꯁꯄꯣꯁ ꯄꯦꯁꯦꯟ ꯑꯃ ꯑꯩꯈꯣꯏꯒꯤ ꯔꯣꯗ ꯇ꯭ꯔꯥꯐꯤꯛ ꯑꯦꯛꯁꯤꯗꯦꯟ ꯑꯃ ꯇꯧꯔꯦꯀꯣ ꯂꯝꯖꯥꯎꯗ ꯂꯩꯔꯦ ꯑꯗꯨꯝꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯂꯝꯖꯥꯎꯗ ꯂꯩꯔꯤꯕ ꯄꯦꯁꯦꯟꯗꯣ ꯐꯠ ꯄꯥꯏꯕꯤꯔꯒ ꯂꯧꯁꯟꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯔꯣꯗꯀꯤ ꯃꯇꯥꯏꯗ ꯊꯝꯕꯤꯕ ꯑꯗꯨꯒ ꯇ꯭ꯔꯣꯃꯥꯒꯤ ꯀꯦꯁꯇ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯐꯖꯅ ꯂꯨꯅ ꯇꯧꯒꯗꯕ ꯊꯧꯗꯥꯡ ꯑꯃ ꯂꯩꯀꯣ ꯍꯥꯏꯕꯗꯤ ꯇ꯭ꯔꯣꯃꯥ ꯍꯥꯏꯁꯤ ꯑꯩꯈꯣꯏꯒꯤ ꯉꯛꯁꯦ ꯉꯛ ꯃꯄꯥꯁꯦ ꯌꯥꯝꯅ ꯔꯤꯖꯤꯠ ꯑꯣꯏꯕ ꯌꯥꯝꯅ ꯃꯣꯕꯥꯏꯜ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯒꯤ ꯖꯒꯥ ꯑꯃꯅꯤ ꯑꯗꯨꯅ ꯇ꯭ꯔꯣꯃꯥꯁꯤꯗ ꯉꯛꯁꯦ ꯀꯩꯒꯨꯝꯕ ꯉꯛꯀꯤ ꯃꯔꯤ ꯑꯣꯏꯒꯦꯔꯥ ꯑꯩꯈꯣꯏꯒꯤ ꯁꯔꯚꯥꯏꯀꯜ ꯕꯣꯟ ꯑꯣꯏꯒꯦꯔꯥ ꯇꯦꯛ ꯃꯇꯨ ꯑꯃ ꯌꯥꯎ ꯇꯥꯔꯒꯗꯤ ꯑꯗꯨꯗ ꯌꯥꯝꯅ ꯂꯦꯡꯉꯨꯔꯒꯗꯤ ꯍꯥꯟꯅ ꯇꯠꯂꯝꯕꯗꯣ ꯑꯃꯨꯛ ꯍꯦꯟꯅ ꯇꯠꯄ ꯍꯦꯟꯖꯟꯒꯅꯤ ꯑꯗꯨꯅ ꯇ꯭ꯔꯣꯃꯥꯒꯤ ꯀꯦꯁꯇꯗꯤ ꯑꯩꯈꯣꯏꯒꯤ ꯑꯅꯥꯕꯁꯤ ꯉꯛꯁꯤ ꯌꯥꯝꯅ ꯄꯥꯏꯕꯤꯗꯕ ꯌꯥꯝ ꯂꯦꯡꯕꯤꯗꯕ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝ ꯑꯃꯗ ꯊꯥꯡꯗꯣꯛꯄ ꯃꯇꯝꯗꯁꯨ ꯃꯥꯒꯤ ꯉꯛꯁꯤ ꯈꯤꯇꯪ ꯃꯣꯕꯤꯂꯥꯏꯁ ꯇꯧꯕꯤꯗꯕ ꯍꯥꯏꯗꯤ ꯌꯥꯝ ꯂꯦꯡꯕꯤꯗꯕ ꯏꯃꯣꯕꯤꯂꯥꯏꯁ ꯇꯧꯔꯒ ꯉꯛꯁꯤ ꯊꯥꯡꯕꯤꯕꯀꯣ ꯑꯗꯒꯤ ꯑꯃꯨꯛ ꯏꯁꯤꯡꯗ ꯇꯥꯕ ꯍꯥꯏꯔꯁꯤꯀꯣ ꯏꯁꯤꯡꯗ ꯇꯥꯕꯁꯤꯁꯨ ꯄꯦꯁꯦꯟꯁꯤꯁꯨ ꯈꯨꯗꯛꯇ ꯏꯁꯤꯡꯗꯒꯤ ꯂꯧꯊꯣꯛꯄꯤꯕ ꯑꯗꯒꯤ ꯌꯥꯔꯒꯗꯤ ꯄꯦꯁꯦꯟꯗꯣ ꯑꯟꯀꯣꯟꯁꯤꯌꯁ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ CPR ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯊꯕꯥꯛꯇ ꯑꯩꯈꯣꯏꯒꯤ ꯄꯝꯞ ꯇꯧꯕꯤꯕꯁꯦ ꯁꯤꯁꯨ ꯑꯗꯨꯝ ꯍꯧꯕꯤꯕ ꯌꯥꯏꯀꯣ ꯑꯗꯒꯤ ꯃꯩ ꯂꯥꯛꯄꯒꯤꯁꯤꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯈꯨꯗꯛꯇ ꯑꯦꯃꯔꯖꯦꯟꯁꯤꯗ ꯄꯨꯕꯤꯔꯛꯄꯅꯗꯤ ꯐꯩ ꯑꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯃꯩ ꯏꯪꯕ ꯍꯥꯏꯁꯦ ꯃꯩ ꯏꯪꯕꯁꯤꯅꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯃꯩ ꯏꯪꯉꯤꯕ ꯄꯦꯁꯦꯟ ꯑꯃꯗꯣ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯄꯥꯏꯁꯜꯂꯨꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯏꯪꯉꯅꯤ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯃꯩ ꯂꯩꯔꯝꯃꯤꯕ ꯇꯥꯔ ꯃꯌꯥꯝ ꯑꯗꯨꯝ ꯂꯧꯊꯣꯛꯄꯤꯕ ꯀꯣ ꯑꯗꯨꯒ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯁꯦꯞ ꯂꯩꯕ ꯁꯥꯏꯠ ꯑꯃꯗ ꯄꯨꯕꯤꯔꯛꯄ ꯑꯗꯒꯤ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯂꯦꯃꯦꯟ ꯑꯃꯅ ꯇꯧꯕꯤꯕ ꯌꯥꯏ ꯑꯗꯨꯒ ꯑꯦꯅꯤ ꯇ꯭ꯔꯣꯃꯥ ꯗꯣꯂꯥꯟꯗꯒꯤ ꯑꯣꯟꯊꯕ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕꯗꯀꯣ ꯔꯣꯗ ꯇ꯭ꯔꯥꯐꯤꯛ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄ ꯃꯇꯝ ꯁꯤꯒꯨꯝꯕ ꯃꯇꯝꯁꯤꯗ ꯌꯥꯝꯅ ꯊꯨꯅ ꯑꯦꯃꯔꯖꯦꯟꯁꯤꯗ ꯄꯨꯕꯤꯔꯛꯑꯒ ꯑꯩꯈꯣꯏꯅ ꯃꯦꯅꯦꯖ ꯇꯧꯕ ꯑꯗꯨꯒ ꯑꯦꯃꯔꯖꯦꯟꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯗ ꯇ꯭ꯔꯣꯃꯥ ꯂꯥꯛꯄ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯅ
โตมามันหลักมันอันเป็นเปเชนด้วยยามนะให้ดีไหวค่ะให้ดีมวยเปเชนด้วยยามนะสาธิตแล้วทั่วบันนี้นะอันนั้นมันอันนั้นไม่ยามนะซึ่งมีใบพิได้บ่อันนั้นก็ไม่ยามตั้งท่าตาก็ดีเอาให้เนี่ยเปเชนโลกันเทียนคนได้แบบเปเชนโลกันมันงำแต่มันตั้งถึงยออันนี้ก็อันนั้นไม่ยามนะต้องยานตาบีบ่เอาให้เนี่ยคนได้แบบอันนั้นมวยนะซึ่งออบเรตตัวบีบ่ก็อันนั้นนะมันมาโนมาให้ไปมาขั้นที่ยามีเบิร์นออยไปใหญ่อัสโซลออยไปใหญ่fall from height อันนี้รถ traffic accident พวกนี้มันออยไปใหญ่อดูดรมาขัดตังคันเจนิงเสpoisoning กี่มาตั้งเสสิเดสุขัดตังให้ไปค่ะ poisoning กี่มาตั้งให้ค่อยน่ะ poisoning มาขั้นไม่ยามเลยใครก็อดูมันนี่มูลออยนั่นนี่ถ้าเราค่อยที่ใส่อดนิฮิดาโอ้ยใส่ไอ้นั่นทาไปฮิดาเสียนุ่มตั้ง depression เลยมันมีในส่วนนุ่มทันเองอดูมวยเสตั้งมาขั้นหน่วยจะบายดีตั้ง society tendency นี่หลักมันตั้งน้ำมวยเนี่ย overdose อาสมแบบเสียเอาอีกก็อ๋อมันนิดให้นะบัดอันนี้มูเราคนที่เขาเรียกอ่อนริสัยนะคะอะไรกันนะคนที่ farmer สิ่งนะซึ่งแบบเราวิดา pesticide ที่สุดมวยนะหน่วยแต่มาช่วยหน่วยแต่มันหลักมันตั้งน่าสนใจบ้างอันนี้มูนั่นในที่เราเนี่ยทำอะไรคุณได้ที่ดักก็เรามันทำที่ดักเก่าเนี่ยนะอันนี้น่าสนใจมากกว่าช่วยเดินน่าสนใจบ้างไม่ย้ำให้ดุมที่เช่นไม่ย้ำให้คนเนี่ย overdose นั่นจริงๆก็ของสิ่งอะไรที่สิ่งหลักอย่างนี้ก็อันนั้นป่วยที่นี่ให้ได้คนที่ไอ้คุณบ้าเล่าที่ได้คุณบ้าทักมีที่มายาวแล้วกันอีกคนที่เล่าที่ได้พยายามมันนำยำกันไปที่ดักนี่อีกมันถ้าอีบะมีดูดีโชคประสบมามากนี่มาบุกันแล้วมันยังทะเลอีบะมีดูสวยต้องโชคมาใหญ่เนาะอันนู้นนะเราที่ได้ถ้าเอให้นักพันมันยังได้มาเลยได้ละกันอีกอาศัยที่มาเนี่ยเฮ็ดอีแบบพิรุณเนาะถ้าเสร็จเราพบอีแบบถ้าดีมาอันนี้ที่ได้ที่ดูได้ตาเรามาก็ดีอันนู้นยิ่งไอ้กุมบะอย่ามีเรื่องนู้นน่ะพออินได้แอบรวบตัวบะโอ้ยระมัดอย่ามีเรื่องโอ้ยระมัดอันนี้พออินได้แอบรวบตัวที่นี่บะอันนู้นน่ะเราพบอีแบบอันนู้นก็ number one อาศัยที่พอที่มาหมกันนี่ให้ยันทะเลแบบมีตัวอันนู้นคือมาที่เสียบนี่คือยามแต่การแต่อันนู้นน่ะมาคือมาซาทุยาอะไรก็ดีห้วยคนนั้นนี่มาคือมันเลยแบบแต่ไม่ใหญ่พี่ยังมันอุ้มฉันมีบะว่านัดนนอุ้มฉันมีบะพุทธสุรับอุ้มมันเลยก็ดีอุ้มมีบะอันนู้นก็มาที่มาที่มาร่นดูทันทีเราพบมีให้แล้วก็มาที่อัตโตบะที่อันนู้นมามันน่ะอุ้มฉันมีแบบนี้ข้างดีคนนั้นอุ้มคนนั้นนี่เนี่ยมุราเห็ดแบบนี้นางหวยก็อันนู้นน่ะมุปาฟินโอ้ยละทุอันนี้กัมพูทุผมฉันมีแล้วก็คนนั้นนะอุบิเหตุบะอันนี้มุที่มันตั้งคือได้ไอ้เนี่ยมาคาดอ่านนะให้เรื่องนี้สิคนอีเป็นเช่นอามาanywhere ไอ้โน่นละลำเจ้าดะ or school or anywhere โอ้ยไปก็ทุ่มเลยมันได้ที่เล็กเท่ากันเลยอันออนเซสโอ้ยได้ให้แล้วกันอีกคนน่ะอันนั้นโตไปยาบะมันตั้งคือไอ้ขนาดให้เรื่องนี้ก็คนที่ไม่ต้องให้มันดำนะคนที่มีอามาเล็กแค่ไหนให้มันดำสุดไอ้นั่นเนี่ยมาสักอันนึงสิอ๋อตอนมันดำสุด number one เซนเซปนี่เลยว่า environment เซฟโอ้ยบ่ให้มันนักอะไรก็อันนี้นะไอ้นักกันดูนี่ว่าไอ้เซฟโอ้ยระก็ดีไอ้สมมากับลักษณะระก็ดีอันนั้นนักกันดูนี่ให้มันอามาเลยก็อันนี้นะซึ่งมันตั้งสุดเซนเซปนี่สุดไอ้กุมบ้ามาสิละเมียนอะไรเนี่ยมีอะไรไอ้เนี่ยสมมตินะฮะยิ่งแบบนี้ก็ละเมียนตาอะไรเนี่ยมีอะไรอันนี้มาใส่เนี่ยมันฟุกเยอะปะอันนี้ละเมียนตาเนี่ยนะอันนี้นั่นมันค่อยนะฮะอันอ่อนเช่นนั้นมันอ่อยตากันนี่ค่อยนะทับแบบผู้วิวกับเรชันตัววิวให้อันนี้นะเห็นกันลำเราเนื้อโตแล้วก็ดีเขาได้มามีอันมันหลักฉันแล้วก็ตาอันมันอะกันดีมันมีรู้สึกมันสีใบใหญ่ก็อันนี้นะเช่นเซฟตี้มาตายเนี่ยผู้วิวแบบอันนี้เนี่ยมูอาศัยยี่ห้อยนะไม่อึมมาให้เลยไม่อึมมาดูทุกหลักมันทัดบีบะก็หลักมันปุ่มได้บางสิ่งเลี้ยโอ้ยได้ให้กันนะไปบีบะอันนี้อันออมเช่นวันนั้นมาทำเช่นอามุกอาสงสัยยี่ห้อยนะเป็นเช่นที่อาหารมันนะห้อยนะเช่นเสพนี่คือยังไงเช่นน้อยนะอย่างนั้นโตเลยเชฟโอ้ยได้ให้กันนะห้อยนะเป็นเช่นที่โตนี่มาซาดัดเตียบโตแล้วสมัยนั้นโตนี่โตมาทำคุมรักดีห้อยนะhoi sida hoi na pal hoi erotic art ni na hoi na pal set ek to le men na ni kaya hait na ba ya do ta du tang ho na ba ni ai ko sida hoi na yam na ui na mep na ni ya ni
ꯌꯥꯝꯅ ꯑꯣꯏꯅ ꯃꯦꯠꯂꯒꯗꯤ ꯑꯃꯨꯛ ꯃꯁꯥꯒꯤ ꯌꯦꯟꯖꯔꯤꯕ ꯁꯔꯀꯨꯂꯦꯁꯟꯗꯣ ꯃꯦꯠꯍꯜꯂꯒ ꯑꯅꯥꯕꯗꯣ ꯂꯩꯈꯤꯗꯕ ꯌꯥꯏꯀꯣ ꯑꯗꯨꯅ ꯉꯥꯏꯍꯥꯛꯇꯪ not more than 10 seconds ꯍꯥꯏꯐꯦꯠ ꯌꯦꯡꯕꯤꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯤꯍꯨꯟꯁꯦ ꯐꯪꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯈꯨꯗꯛꯇ CPR ꯑꯣꯄꯔꯦꯁꯟꯁꯦ ꯍꯧꯕꯤꯕ ꯌꯥꯏꯀꯣ ꯑꯗꯨꯒ ꯂꯦꯃꯦꯟꯁꯦ ꯑꯌꯥꯝꯕꯅ CPR ꯄꯨꯕꯁꯦ ꯍꯩꯇ꯭ꯔꯒꯁꯨ ꯀꯔꯤꯝꯇ ꯇꯧꯗꯕꯕꯨꯗꯤ ꯈꯤꯇꯪ ꯇꯧꯕꯁꯤꯅ ꯍꯦꯟꯅ ꯑꯃꯨꯛ ꯀꯥꯟꯅꯕ ꯍꯦꯜꯂꯦ ꯑꯗꯨꯅ ꯊꯕꯥꯛ ꯁꯨꯕꯤꯕ ꯑꯗꯨꯒ ꯌꯥꯔꯒꯗꯤ ꯑꯅꯛꯄ ꯂꯩꯕ ꯃꯤ ꯑꯃ ꯀꯧꯕꯤꯕ ꯀꯧꯔꯒ ꯑꯦꯝꯕꯨꯂꯦꯟꯁ ꯀꯧꯔꯛꯑꯣ ꯍꯥꯏꯒꯦꯔꯥ ꯐꯣꯟ ꯇꯧ ꯍꯥꯏꯒꯦꯔꯥ ꯍꯥꯏꯕꯤꯕ ꯑꯗꯨꯗ ꯁꯤꯒꯨꯝꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯦꯁꯦꯖꯁꯦ ꯌꯥꯝꯅ ꯀ꯭ꯂꯤꯌꯥꯔ ꯑꯃꯗꯤ ꯂꯥꯎꯠ ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯕꯗꯤ ꯉꯁꯥꯏ ꯑꯩꯅ ꯂꯝꯖꯥꯎꯁꯤꯗ ꯂꯩꯔꯦꯅ ꯈꯜꯂꯁꯤ ꯃꯤ ꯑꯃ ꯋꯥꯟꯊꯔꯦ ꯑꯩꯅ ꯁꯣꯝ ꯅꯥꯀꯟꯗ ꯊꯕꯥꯛꯁꯦ ꯁꯨꯔꯦ ꯑꯗ ꯑꯩꯅ ꯑꯦꯝꯕꯨꯂꯦꯟꯁ ꯀꯧꯔꯛꯑꯣ ꯍꯥꯏꯇꯥꯔꯒꯗꯤ ꯃꯤꯁꯦ ꯂꯩꯗꯣꯏꯁꯦ ꯑꯗꯨꯗ 10 or 19 ꯂꯩꯗꯣꯏꯁꯦ ꯑꯗꯨꯗ ꯑꯦꯝꯕꯨꯂꯦꯟꯁ ꯀꯧꯔꯛꯑꯣ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯀꯅꯥꯅꯅꯣꯕ ꯑꯗꯨꯏꯁꯦ ꯑꯗꯨꯅ ꯌꯥꯝ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯕꯤꯌꯣꯕ ꯃꯃꯤꯡ ꯈꯪꯉꯛꯑꯅꯤ ꯌꯥꯝ ꯐꯔꯦ ꯃꯃꯤꯡ ꯈꯪꯗ꯭ꯔꯒꯗꯤ ꯐꯨꯔꯤꯠ ꯑꯉꯥꯡꯕ ꯂꯤꯠꯄ ꯃꯃꯤꯡ ꯈꯪꯗ꯭ꯔꯕꯅꯤꯅ ꯁꯣꯝꯅ ꯑꯦꯝꯕꯨꯂꯦꯟꯁ ꯐꯣꯟ ꯇꯧꯕꯤꯔꯛꯑꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯥ ꯑꯉꯥꯡꯕ ꯍꯥꯏꯔꯕꯅꯤꯅ ꯑꯩꯅꯦ ꯍꯥꯏꯕꯒꯤ ꯑꯃ ꯈꯪꯒꯅꯤꯀꯣ ꯑꯗ ꯃꯥꯅ ꯐꯣꯟ ꯈꯨꯗꯛꯇ ꯇꯧꯕ ꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯇꯥꯏꯝꯁꯦ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯌꯦꯕ ꯅꯪꯅ ꯃꯦꯁꯦꯖꯇꯣ ꯌꯥꯝꯅ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯅ ꯐꯨꯔꯤꯠ ꯑꯉꯥꯡꯕ ꯂꯤꯠꯄ ꯅꯪ ꯁꯣꯝꯗ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯄꯨꯂꯤꯁ ꯂꯝꯅ ꯐꯣꯟ ꯇꯧꯕꯤꯌꯨ ꯑꯣꯔ ꯑꯦꯝꯕꯨꯂꯦꯟꯁ ꯐꯣꯟ ꯇꯧꯕꯤꯌꯨ ꯍꯥꯏꯕ ꯃꯇꯝꯗ ꯃꯥ ꯑꯗꯨꯝ ꯇꯧꯈ꯭ꯔꯅꯤꯕ ꯅꯠꯇꯕꯤꯗ ꯑꯦꯝꯕꯨꯂꯦꯟꯁ ꯀꯧꯔꯛꯑꯣ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯃꯤ ꯈꯨꯗꯤꯡꯃꯛ ꯃꯥꯅ ꯇꯧꯈꯤꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯌꯦꯡꯅꯔꯤꯉꯩꯗ ꯃꯇꯝꯁꯦ ꯃꯥꯡꯉꯦꯕ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯤ ꯃꯌꯥꯝꯁꯤꯗ ꯑꯁꯨꯃꯥꯏꯅ ꯑꯟꯀꯣꯟꯁꯤꯌꯁ ꯑꯣꯏꯕ ꯂꯩꯔꯛꯑꯒꯗꯤ ꯄꯦꯁꯦꯟꯁꯦ ꯈꯤꯇꯪ ꯁꯦꯟꯁꯤꯇꯤꯞꯂꯤ ꯅꯪ ꯅꯁꯥꯁꯨ ꯁꯦꯞ ꯑꯣꯏꯕ ꯑꯗꯒꯤ ꯑꯃꯨꯛ ꯄꯜꯁ ꯆꯦꯛ ꯇꯧꯕꯤꯕ ꯄꯜꯁ ꯆꯦꯛ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯀꯥꯟꯗꯤ CPR ꯊꯕꯥꯛ ꯐꯨꯕꯁꯤ ꯐꯨꯕꯤꯕ ꯑꯗꯨꯗꯒꯤ ꯃꯦꯁꯦꯖ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯕ ꯅꯪꯅ ꯊꯧꯗꯥꯗꯧꯔꯤꯕ ꯃꯤꯗꯨꯒꯤ ꯃꯃꯤꯡ ꯅꯠꯇ꯭ꯔꯒ ꯃꯥꯅ ꯁꯦꯠꯄ ꯐꯤꯗꯨꯒꯤ ꯃꯆꯨ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯍꯥꯏꯕꯤꯔꯒ ꯌꯥꯝ ꯊꯨꯅ ꯑꯦꯝꯕꯨꯂꯦꯟꯁ ꯍꯥꯞꯄꯒ ꯑꯦꯃꯥꯔꯖꯦꯟꯁꯤꯗ ꯄꯨꯕꯤꯔꯛꯄ ꯁꯤ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯣ ꯗꯣꯛꯇꯔ ꯑꯩꯅ ꯃꯈꯥ ꯇꯥꯅ ꯈꯪꯖꯅꯤꯡꯉꯤꯁꯦ ꯁꯨꯃꯥꯏꯅ ꯔꯣꯗ ꯑꯦꯛꯁꯤꯗꯦꯟꯁꯤꯗ ꯃꯤꯁꯦ ꯁꯣꯛꯑꯦꯕ ꯄꯦꯁꯦꯟꯁꯦ ꯑꯃꯨꯛ ꯗꯥꯏꯕꯤꯇꯤꯁ ꯄꯦꯁꯦꯟ ꯑꯣꯏꯔꯦꯕ ꯑꯗꯣ ꯃꯥꯁꯦ ꯍꯣꯁꯄꯤꯇꯥꯜꯗꯗꯤ ꯄꯨꯈꯠꯂꯦ ꯃꯥꯁꯦ ꯑꯟꯀꯣꯟꯁꯤꯌꯁ ꯑꯣꯏꯔꯦ ꯑꯗꯨꯒ ꯍꯣꯁꯄꯤꯇꯥꯜ ꯍꯧꯖꯤꯛ ꯑꯦꯃꯥꯔꯖꯦꯟꯁꯤ ꯋꯥꯔꯗꯇꯗꯤ ꯄꯨꯁꯜꯂꯛꯑꯅꯦꯕ ꯑꯗꯨꯒ ꯄꯨꯁꯜꯂꯛꯄ ꯃꯇꯝꯗ ꯃꯉꯣꯟꯗꯗꯤ ꯒ꯭ꯂꯨꯀꯣꯁ ꯀꯥꯞꯄꯁꯦ ꯌꯥꯔꯣꯏꯗꯣꯏꯅꯦꯕ ꯁꯨꯒꯔꯁꯦ ꯋꯥꯡꯕꯅꯤꯅ ꯑꯗꯨ ꯃꯇꯝꯗ ꯀꯃꯥꯏꯅ ꯇ꯭ꯔꯤꯠꯃꯦꯟꯁꯦ ꯇꯧꯒꯗꯒꯦ ꯍꯥꯏꯕꯁꯤ ꯁꯣꯝꯗ ꯍꯥꯏꯕꯤꯔꯤꯁꯤ ꯑꯦꯛꯁꯤꯗꯦꯟꯁꯨ ꯊꯣꯛꯑꯕ ꯑꯗꯒꯤ ꯃꯥꯒꯤ ꯁꯨꯒꯔꯁꯨ ꯋꯥꯡꯉꯝꯃꯕ ꯑꯗꯨꯝꯕ ꯃꯇꯝꯗ ꯁꯨꯒꯔ ꯀꯥꯞꯄ ꯌꯥꯔꯣꯏ ꯑꯗꯨ ꯀꯃꯥꯏꯅ ꯃꯦꯅꯦꯖ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕꯅꯤꯀꯣ ꯍꯣꯏ ꯌꯥꯝ ꯐꯖꯕ ꯋꯥꯐꯝꯅꯤ ꯑꯦꯛꯁꯤꯗꯦꯟꯁꯨ ꯊꯣꯛꯑꯕ ꯑꯗꯨꯒ ꯃꯥꯒꯤ ꯑꯩꯈꯣꯏꯅ ꯁꯨꯒꯔꯁꯦ ꯆꯦꯛ ꯇꯧꯕ ꯃꯇꯝꯗ ꯌꯥꯝ ꯋꯥꯡꯉꯝꯃꯕ ꯑꯗꯨ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯏꯟꯁꯨꯂꯤꯟ ꯀꯥꯞꯄ ꯌꯥꯏ ꯑꯩꯈꯣꯏꯅ ꯏꯟꯁꯨꯂꯤꯟꯁꯦ ꯑꯍꯥꯟꯕ ꯍꯧꯕ ꯃꯇꯝꯗ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯠ ꯃꯌꯥꯝ ꯂꯩꯖꯔꯤꯀꯣ ꯑꯗꯣ ꯑꯩꯈꯣꯏꯅ 6 ꯌꯨꯅꯤꯠꯇꯒꯤ ꯑꯗꯨꯝ ꯍꯧꯕꯁꯨ ꯌꯥꯎꯏ 6 ꯌꯨꯅꯤꯠꯁꯦ ꯑꯩꯈꯣꯏꯅ ꯁꯕꯀ꯭ꯌꯨꯇꯦꯅꯁ ꯑꯗꯨꯝ ꯀꯥꯞꯄꯤꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯦꯚ꯭ꯔꯤ 30 minutes or 1 hour ꯑꯩꯈꯣꯏꯅ ꯃꯣꯅꯤꯇꯔ ꯇꯧꯏ ꯀꯩꯅꯣꯁꯦ ꯁꯨꯒꯔꯁꯦ ꯑꯗꯨꯕꯨ ꯇ꯭ꯔꯣꯃꯥꯒ ꯂꯣꯏꯅꯅ ꯁꯨꯒꯔꯁꯦ ꯋꯥꯡꯕꯒꯤ ꯍꯥꯏꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯣꯃꯥꯒꯤ ꯄ꯭ꯔꯣꯇꯣꯀꯣꯜ ꯂꯩꯀꯣ ꯇ꯭ꯔꯣꯃꯥ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯀꯃꯥꯏꯅ ꯃꯦꯅꯦꯖ ꯇꯧꯒꯗꯒꯦ ꯍꯥꯏꯕꯁꯦꯀꯣ ꯑꯗ ꯇ꯭ꯔꯣꯃꯥꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅꯕꯨꯗꯤ ꯈꯪꯕꯤꯔꯔꯣꯏ ꯑꯗꯨ ꯑꯩ ꯍꯥꯏꯖꯒꯦ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯃꯔꯤ ꯁꯔꯚꯦ ꯍꯥꯏꯕ ꯑꯃꯒ ꯁꯦꯀꯦꯟꯗꯔꯤ ꯁꯔꯚꯦ ꯍꯥꯏꯕ ꯑꯃ ꯂꯩ ꯑꯗ ꯑꯍꯥꯟꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯃꯔꯤ ꯁꯔꯚꯦꯁꯤꯗ ꯂꯥꯛꯀꯗꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ABCD ꯍꯥꯏꯀꯣ ꯑꯦꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯦꯌꯔꯋꯦ ꯍꯥꯏꯕꯅꯤ ꯑꯦꯌꯔꯋꯦꯁꯤ ꯐꯕ꯭ꯔꯥ ꯐꯠꯇꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯄꯦꯁꯦꯟꯁꯤꯗ ꯃꯤꯡ ꯀꯧꯕꯤꯕ ꯁꯣꯝꯒꯤ ꯃꯤꯡ ꯀꯩ ꯀꯧꯒꯦꯅ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯃꯥꯅ ꯈꯨꯝꯃꯛꯑꯕ ꯐꯖꯅ ꯈꯨꯝꯃꯛꯑꯕ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯃꯥꯒꯤ ꯏꯌꯔꯋꯦꯁꯤꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇꯦ ꯄꯦꯇꯦꯟ ꯏꯌꯔꯋꯦꯁꯤ ꯄꯦꯇꯦꯟ ꯑꯣꯏ ꯍꯥꯏꯕꯅꯤ ꯀꯣ ꯑꯗꯒꯤ ꯑꯃꯨꯛ ꯃꯊꯪꯗ ꯑꯦꯁꯤ ꯌꯥꯔꯒꯗꯤ ꯑꯗꯨꯒ ꯑꯃꯨꯛ ꯇ꯭ꯔꯣꯃꯥꯒꯤ ꯑꯦꯛꯇꯗꯤ A + ꯑꯦꯌꯔꯋꯦ + ꯁꯔꯚꯥꯏꯀꯜ ꯀꯣꯂꯔ ꯍꯥꯏ ꯉꯁꯥꯏ ꯑꯩꯅ ꯃꯃꯥꯡꯗ ꯍꯥꯏꯖꯈꯤꯕꯗꯨ ꯇ꯭ꯔꯣꯃꯥ ꯑꯣꯏꯇꯥꯔꯒꯗꯤ ꯇ꯭ꯔꯣꯃꯥꯁꯤꯗ ꯀꯩꯒꯨꯝꯕ ꯉꯛꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯝ ꯇꯥꯔꯒꯗꯤ ꯌꯥꯝꯅ ꯗꯦꯂꯤꯀꯦꯠ ꯑꯣꯏꯕ ꯃꯐꯝꯅꯤꯅ ꯌꯥꯝ ꯐꯖꯅ ꯄꯥꯏꯕꯤꯌꯨ ꯌꯥꯝ ꯂꯦꯡꯕꯤꯒꯅꯨ ꯍꯥꯏ ꯑꯗꯨꯅ ꯇ꯭ꯔꯣꯃꯥꯗꯗꯤ ꯑꯩꯈꯣꯏꯅ A+ ꯁꯔꯚꯥꯏꯀꯜ ꯀꯣꯂꯔ ꯍꯥꯏꯔꯤꯁꯦ ꯑꯦꯅꯤ ꯇ꯭ꯔꯣꯃꯥꯁꯤꯗ ꯑꯩꯈꯣꯏꯅ ꯀꯣꯂꯔꯁꯦ ꯍꯥꯞꯄꯤꯕ ꯑꯩꯈꯣꯏ ꯍꯣꯁꯄꯤꯇꯥꯜꯗ ꯑꯗꯨꯝ ꯁꯔꯚꯥꯏꯀꯜ ꯀꯣꯂꯔ ꯂꯩꯖꯩꯀꯣ ꯑꯗꯨ ꯀꯣꯂꯔꯗꯣ ꯍꯥꯞꯆꯟꯕ ꯑꯗꯨ ꯍꯥꯞꯇꯣꯏꯁꯦ ꯀꯌꯥꯝ ꯀꯨꯏꯅ ꯍꯥꯞꯇꯣꯏꯅꯣ ꯍꯥꯏ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ CT ꯇꯧꯕꯤꯕ CT ꯇꯧꯕ ꯌꯥꯏ X-ray ꯇꯧꯕꯤꯕ ꯌꯥꯏ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯉꯛꯁꯤꯗ ꯀꯔꯤꯝꯇ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇꯔꯦ ꯍꯥꯏꯔꯕ ꯀꯥꯟꯗ ꯅꯤꯡꯅꯗ꯭ꯔꯦ ꯉꯛꯀꯤ ꯑꯝꯇ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇ꯭ꯔꯦ ꯍꯥꯏꯀꯥꯟꯗ ꯂꯧꯊꯣꯛꯄ ꯌꯥꯏꯑꯕ ꯑꯗꯣ ꯉꯛꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯂꯩꯇꯦ ꯍꯥꯏꯕꯁꯦ ꯈꯪꯗ꯭ꯔꯤ ꯃꯈꯩꯗꯤ ꯀꯣꯂꯔꯗꯣ ꯑꯗꯨꯝ ꯍꯥꯞꯄꯤꯒꯗꯕꯅꯤꯀꯣ ꯁꯤꯅ ꯑꯩꯈꯣꯏꯅ ꯑꯦꯌꯔꯋꯦ + ꯁꯔꯚꯥꯏꯀꯜ ꯀꯣꯂꯔꯅ ꯂꯩꯔꯦ ꯑꯗꯒꯤ Bꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯣꯔ ꯍꯣꯟꯕ ꯁꯣꯔ ꯍꯣꯟꯕꯁꯤꯅ ꯃꯥꯒꯤ ꯁꯣꯔꯁꯦ
ꯁꯥꯡꯅ ꯍꯣꯟꯕ꯭ꯔꯥ ꯌꯥꯝꯅ ꯋꯥꯅ ꯍꯣꯟꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯅ ꯌꯦꯡꯕꯤꯒꯅꯤꯀꯣ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯚꯥꯏꯇꯦꯜ ꯑꯩꯈꯣꯏꯒꯤ ꯔꯦꯁꯄꯤꯔꯦꯇꯔꯤ ꯔꯦꯠ ꯑꯅ ꯑꯗꯨꯁꯨ ꯌꯦꯡꯉꯤ ꯃꯇꯝꯁꯤꯗꯀꯣ ꯑꯗꯒꯤ ꯑꯃꯨꯛ ꯁꯤꯁꯤꯅ ꯁꯔꯀꯨꯂꯦꯁꯟ ꯍꯥꯏꯕꯅꯤ ꯁꯔꯀꯨꯂꯦꯁꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯀꯂꯔ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯀꯂꯔꯁꯦ ꯑꯩꯈꯣꯏ ꯉꯥꯡꯅꯩꯅꯩ ꯑꯗꯣ ꯌꯥꯝꯅ ꯃꯨꯁꯜꯂꯛꯑꯕ ꯁꯪꯃꯥꯟꯅꯔꯛꯑꯕ ꯑꯗꯨꯗꯤ ꯄꯦꯁꯦꯟꯁꯤ ꯑꯣꯛꯁꯤꯖꯦꯟ ꯋꯥꯠꯂꯛꯑꯦ ꯍꯥꯏꯕꯁꯦ ꯃꯥꯒꯤ ꯁꯔꯀꯨꯂꯦꯁꯟꯁꯤ ꯋꯥꯠꯂꯛꯑꯦ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯕꯤꯄꯤꯗꯒꯤꯁꯨ ꯑꯗꯨꯝ ꯈꯪꯕ ꯉꯝꯃꯤ ꯕꯤꯄꯤꯁꯦ ꯌꯥꯝꯅ ꯅꯦꯝꯈ꯭ꯔꯕ ꯑꯗꯨꯗꯤ ꯃꯥꯁꯤ ꯁꯔꯀꯨꯂꯦꯁꯟꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯔꯦ ꯍꯥꯏꯕꯁꯤ ꯀꯗꯥꯏꯅꯣꯃ ꯃꯐꯝ ꯑꯃꯗ ꯏ ꯊꯣꯛꯇꯅ ꯏꯁꯦ ꯌꯥꯝ ꯊꯣꯛꯏꯗꯅ ꯃꯥꯁꯦ ꯍꯥꯏꯄꯣꯇꯦꯟꯁꯟ ꯑꯩꯈꯣꯏꯒꯤ ꯕꯤ ꯄꯤ ꯂꯣ ꯑꯣꯏꯕꯅꯤ ꯍꯥꯏꯕ ꯌꯥꯏꯀꯣ ꯑꯗꯒꯤ ꯑꯃꯨꯛ ꯂꯥꯁꯇ ꯗꯤ ꯍꯥꯏꯕꯗꯤ ꯗꯤꯁꯑꯦꯕꯤꯂꯤꯇꯤ ꯍꯥꯏꯕꯅꯤ ꯃꯥꯒꯤ ꯍꯦꯗ ꯇꯨ ꯇꯣꯁꯦ ꯑꯩꯈꯣꯏꯅ ꯌꯦꯡꯕꯤꯒꯅꯤ ꯁꯣꯛꯄ ꯄꯟꯕ ꯈꯨꯠ ꯇꯦꯛꯄ ꯇꯥꯕ ꯍꯥꯏꯕꯁꯤꯅ ꯃꯌꯥꯝ ꯌꯦꯡꯉꯤ ꯑꯗꯨꯅ ꯄ꯭ꯔꯥꯏꯃꯔꯤ ꯁꯔꯚꯦꯁꯦ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏ ꯄ꯭ꯔꯥꯏꯃꯔꯤ ꯁꯔꯚꯦꯁꯤꯅꯅꯦꯕ ꯃꯤ ꯑꯃꯒꯤ ꯊꯋꯥꯏ ꯀꯟꯗꯣꯏꯁꯦ A B C D ꯍꯥꯏꯕꯁꯦ ꯑꯦꯁꯤꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇꯥꯔꯒꯗꯤ ꯑꯦꯗꯣ ꯍꯥꯟꯅ ꯃꯦꯅꯦꯖ ꯇꯧꯒꯗꯕꯅꯤ ꯑꯦ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯁꯣꯜꯕ ꯇꯧꯗꯅ ꯕꯤꯗ ꯇꯧꯍꯟꯕ ꯌꯥꯗꯦ ꯑꯗꯣ ꯁꯤꯀ꯭ꯋꯦꯟꯁꯁꯦ ꯑꯩꯈꯣꯏꯅ ꯈꯥꯏꯔꯝꯃꯤꯁꯦ ꯔꯣꯃꯥꯒꯤ A B C D ꯃꯊꯪꯁꯦ ꯑꯩꯈꯣꯏꯅ ꯃꯦꯅꯦꯖ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯁꯦꯀꯦꯟꯗꯔꯤ ꯁꯔꯚꯦꯅ ꯑꯃꯨꯛ ꯂꯥꯛꯏ ꯁꯦꯀꯦꯟꯗꯔꯤ ꯁꯔꯚꯦꯁꯤꯅ ꯉꯁꯥꯏꯒꯤ A B Cꯁꯦ ꯃꯦꯅꯦꯖ ꯇꯧꯔꯒꯗꯤ ꯄꯦꯁꯦꯟꯁꯦ ꯈꯔ ꯁ꯭ꯇꯦꯕꯜ ꯑꯣꯏꯔꯦ ꯀꯣ ꯍꯧꯖꯤꯛ ꯈꯨꯗꯃꯛꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯔꯣꯏ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯅ ꯈꯔ ꯑꯥꯁꯥ ꯂꯩꯔꯅꯤꯕ ꯑꯗꯨ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯅ ꯁꯦꯀꯦꯟꯗꯔꯤ ꯁꯔꯚꯦꯁꯦ ꯁ꯭ꯇꯥꯔꯠ ꯇꯧꯋꯦꯕ ꯁꯦꯀꯦꯟꯗꯔꯤ ꯁꯔꯚꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯍꯦꯗ ꯇꯨ ꯇꯣ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯍꯥꯏꯕꯅꯤ ꯇ꯭ꯔꯣꯃꯥꯁꯤꯗ ꯑꯩꯈꯣꯏ ꯈꯪꯗꯦꯕ ꯑꯗꯣ ꯃꯤꯗꯨꯅ ꯋꯥ ꯉꯥꯡꯕ ꯉꯝꯃꯒꯗꯤ ꯑꯩ ꯁꯤꯗ ꯅꯥꯏ ꯈꯣꯡꯅ ꯅꯥꯏ ꯍꯥꯏꯔꯛꯄ ꯌꯥꯏ ꯀꯩꯒꯨꯝꯕ ꯑꯟꯀꯣꯟꯁꯤꯌꯁ ꯑꯣꯏꯇꯥꯔꯗꯤ ꯃꯥ ꯑꯝꯇ ꯍꯥꯏꯔꯛꯑꯔꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯦꯅꯤ ꯇ꯭ꯔꯣꯃꯥꯗ ꯑꯁꯣꯛ ꯑꯄꯟ ꯑꯝꯇ ꯃꯤꯁ ꯇꯧꯅꯤꯡꯗꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯦꯗ ꯇꯨ ꯇꯣ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯇꯧꯕ ꯃꯇꯝꯁꯤꯗ ꯀꯣꯛ ꯅꯥꯇꯣꯟ ꯆꯤꯟ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯒꯤ ꯄꯨꯛꯁꯦ ꯂꯣꯏꯅ ꯏꯚꯟ ꯈꯨꯅꯤꯡ ꯇꯣꯟꯁ ꯃꯌꯥꯝꯕꯨ ꯑꯦꯛꯖꯥꯝ ꯇꯧꯋꯤ ꯑꯗꯨꯒ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯇꯧꯕꯒꯤ ꯅꯥꯀꯟꯁꯦ ꯑꯃꯨꯛ ꯑꯗꯨꯗ ꯀꯩꯗꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗ ꯌꯦꯡꯉꯦ ꯃꯅꯤꯡꯂꯣꯝꯗ ꯌꯦꯡꯍꯧꯗ꯭ꯔꯦꯕ ꯁꯤꯁꯨ ꯌꯥꯗꯦꯀꯣ ꯑꯩꯈꯣꯏꯅ ꯀꯩꯒꯨꯝꯕ ꯃꯅꯤꯡꯂꯣꯝꯗ ꯀꯅꯥꯅꯣꯝꯅ ꯊꯥꯡ ꯊꯤꯟꯖꯜꯂꯛꯑꯦ ꯍꯥꯏꯔꯦ ꯊꯥꯡ ꯊꯤꯟꯕ ꯈꯣꯠꯄꯁꯤꯁꯨ ꯑꯗꯨꯝ ꯇ꯭ꯔꯣꯃꯥꯗ ꯆꯤꯡꯗꯣꯏꯅꯤ ꯉꯁꯥꯏ ꯑꯩꯅ ꯃꯤ ꯐꯨꯅꯕ ꯑꯁꯣꯜ ꯇꯧꯕ ꯍꯥꯏꯕꯗꯣ ꯃꯅꯤꯡꯂꯣꯝꯗ ꯊꯥꯡ ꯊꯤꯜꯂꯝꯃꯒꯗꯤ ꯃꯅꯤꯡꯂꯣꯝꯗ ꯏ ꯍꯥꯗꯔꯝꯃꯒꯗꯤ ꯑꯩꯈꯣꯏꯅ ꯎꯍꯧꯔꯣꯏ ꯑꯗꯨꯅ ꯑꯗꯨꯒꯤ ꯁꯦꯀꯦꯟꯗꯔꯤ ꯁꯔꯚꯦꯁꯤꯅ ꯑꯩꯈꯣꯏꯅ ꯔꯣꯛ ꯔꯣꯜ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯍꯨꯝ ꯃꯔꯤ ꯆꯪꯉꯒ ꯄꯦꯁꯦꯟꯁꯦ ꯃꯉꯛꯁꯤꯅꯤ ꯂꯦꯡꯕꯤꯗꯅ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯑꯣꯟꯊꯣꯛꯑꯒ ꯗꯣꯛꯇꯔ ꯑꯣꯏꯔꯤꯕ ꯑꯦꯛꯖꯥꯃꯤꯅꯔꯁꯤꯅ ꯃꯅꯤꯡꯂꯣꯝꯗ ꯂꯩꯔꯒ ꯀꯣꯛꯇꯒꯤ ꯍꯧꯔꯒ ꯈꯨꯅꯤꯡꯐꯥꯎ ꯆꯦꯛ ꯇꯧꯋꯦꯕ ꯁꯣꯛꯄ꯭ꯔꯥ ꯁꯣꯛꯇꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯂꯣꯏꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯇ꯭ꯔꯣꯃꯥꯒꯤ ꯇꯧꯒꯗꯕ ꯇ꯭ꯔꯣꯃꯥ ꯂꯥꯛꯄ ꯃꯇꯝꯁꯤꯗ ꯑꯣꯛꯏ ꯊꯤꯛꯏ ꯑꯃ ꯇꯧꯏ ꯑꯗ ꯀꯩꯒꯨꯝꯕ ꯅꯪꯅ ꯑꯣꯛ ꯁꯣꯛꯑꯦ ꯍꯥꯏꯔꯒꯗꯤꯀꯣ ꯑꯗꯒꯤ ꯊꯕꯥꯛꯀꯤ ꯑꯃ ꯑꯦꯛꯁꯔꯦ ꯇꯧꯗꯕ ꯌꯥꯗꯦ ꯑꯗꯒꯤ ꯑꯩꯈꯣꯏ ꯈ꯭ꯋꯥꯡꯒꯤ ꯑꯦꯛꯁꯔꯦ ꯇꯧꯗꯕ ꯌꯥꯗꯦ ꯑꯗꯒꯤ ꯃꯥꯒꯤ ꯁꯣꯛꯏꯕ ꯃꯐꯝꯗꯨꯒꯤ ꯅꯪꯅ ꯆꯤꯡꯅꯕ ꯍꯥꯏꯗꯤ ꯈꯨꯠꯇ ꯁꯥꯏꯗ ꯁꯣꯛꯑꯦ ꯍꯥꯏꯔꯁꯤ ꯅꯪꯅ ꯆꯤꯡꯅꯔꯒꯗꯤ ꯑꯇꯣꯞꯄ ꯑꯦꯛꯁꯔꯦ ꯇꯧꯕ ꯌꯥꯏ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯣꯃꯥꯒꯤꯅ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯑꯊꯨꯕ ꯑꯩꯈꯣꯏꯒꯤ ꯑꯜꯇ꯭ꯔꯥꯁꯥꯎꯟ ꯑꯃ ꯂꯩ ꯑꯜꯇ꯭ꯔꯥꯁꯥꯎꯟꯒꯤ ꯃꯃꯤꯡꯁꯦ ꯑꯩꯈꯣꯏꯅ ꯐꯥꯁ ꯍꯥꯏ ꯐꯥꯁꯀꯤ ꯐꯨꯜ ꯐꯣꯝꯗꯤ ꯐꯣꯀꯁ ꯑꯦꯁꯦꯁꯃꯦꯟ ꯁꯣꯅꯣꯒ꯭ꯔꯥꯐꯤ ꯐꯣꯔ ꯇ꯭ꯔꯣꯃꯥ ꯍꯥꯏꯕꯅꯤ ꯁꯤꯗ ꯑꯩꯈꯣꯏꯅ ꯇ꯭ꯔꯣꯃꯥꯗ ꯑꯩꯈꯣꯏꯒꯤ ꯏ ꯍꯥꯡꯖꯟꯕ ꯃꯇꯝꯗ ꯌꯥꯝ ꯊꯨꯅ ꯂꯥꯏꯌꯦꯡꯍꯧꯗ꯭ꯔꯗꯤ ꯁꯤꯕ ꯐꯥꯎ ꯌꯥꯎꯋꯤ ꯑꯗ ꯃꯄꯥꯁꯦ ꯀꯔꯝꯕ ꯑꯜꯇ꯭ꯔꯥꯁꯥꯎꯟ ꯃꯈꯜ ꯑꯃꯅꯦꯕ ꯐꯣꯀꯁ ꯍꯥꯏꯁꯦ ꯑꯗꯨꯗ ꯀꯔꯝꯕ ꯃꯄꯥꯗ ꯃꯥꯅ ꯑꯜꯇ꯭ꯔꯥꯁꯥꯎꯟ ꯇꯧꯒꯗꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯍꯥꯔꯠꯀ ꯂꯩꯅꯔꯤꯕ ꯍꯥꯔꯠꯀ ꯃꯥꯒꯤ ꯇꯥꯏꯅꯔꯤꯕ ꯃꯁꯜꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯃꯄꯥꯁꯤꯗ ꯏ ꯍꯥꯟꯖꯟꯕ꯭ꯔꯥ ꯍꯥꯏꯕ ꯌꯦꯡꯕ ꯑꯃ ꯑꯗꯒꯤ ꯌꯦꯠꯂꯣꯝꯗ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏꯒꯤ ꯂꯤꯚꯔꯒ ꯑꯩꯈꯣꯏꯒꯤ ꯔꯥꯏꯠ ꯊꯪꯕ ꯀꯤꯠꯅꯤꯁꯤꯒꯤ ꯃꯔꯛꯇ ꯏ ꯍꯥꯟꯖꯟꯕ꯭ꯔꯥ ꯌꯦꯡꯕ ꯍꯥꯏꯕ ꯑꯃ ꯑꯣꯏꯔꯣꯝꯗ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏꯒꯤ ꯑꯣꯏ ꯊꯪꯕ ꯀꯤꯠꯅꯤꯒ ꯁ꯭ꯄ꯭ꯂꯤꯟꯒꯤ ꯃꯔꯛꯇ ꯏ ꯍꯥꯟꯖꯟꯕ ꯌꯦꯡꯕ꯭ꯔꯥ ꯍꯥꯏꯕ ꯑꯃ ꯑꯗꯨꯒ ꯃꯈꯥꯔꯣꯝꯗꯅ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯦꯗꯔꯁꯦ ꯁꯤꯒꯤ ꯃꯔꯛꯇ ꯏ ꯍꯥꯟꯖꯟꯕ꯭ꯔꯥ ꯑꯗꯨꯅ ꯐꯥꯁꯀꯤ ꯑꯜꯇ꯭ꯔꯥꯁꯥꯎꯟ ꯌꯦꯡꯐꯝ ꯃꯔꯤ ꯂꯩ ꯃꯔꯤꯁꯤꯗ ꯏ ꯍꯥꯟꯖꯜꯂꯦ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯈꯨꯗꯛꯇ ꯃꯤꯁꯦ ꯑꯩꯈꯣꯏꯅ ꯐꯥꯁ ꯄꯣꯖꯤꯇꯤꯚ ꯍꯥꯏ ꯀꯩꯒꯨꯝꯕ ꯑꯜꯇ꯭ꯔꯥꯁꯥꯎꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯍꯤꯒꯨꯝꯕ ꯐ꯭ꯂꯨꯏꯗꯀꯨꯝꯕ ꯑꯩꯈꯣꯏ ꯐ꯭ꯂꯨꯏꯗ ꯍꯥꯏꯕꯗꯤ ꯑꯗꯨꯝ ꯏꯁꯦ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯗ ꯏꯁꯦ ꯍꯥꯟꯖꯜꯂꯦ ꯍꯥꯏꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯈꯨꯗꯛꯇ ꯑꯣꯇꯤꯗ ꯑꯣꯄꯔꯦꯁꯟ ꯊꯤꯌꯦꯇꯔꯗ ꯁꯤꯐ ꯇꯧꯋꯤ ꯑꯗꯨꯅ ꯁꯤ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯣꯃꯥꯒꯤ ꯄ꯭ꯔꯣꯇꯣꯀꯣꯜꯅꯤ ꯄ꯭ꯔꯥꯏꯃꯔꯤ ꯁꯔꯚꯦ ꯁꯦꯀꯦꯟꯗꯔꯤ ꯁꯔꯚꯦ ꯑꯦꯟ ꯐꯥꯁ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯗꯣꯛꯇꯔ ꯃꯇꯝꯁꯨ ꯂꯣꯏꯁꯤꯜꯂꯛꯂꯦ ꯑꯔꯣꯏꯕꯗ ꯃꯦꯁꯦꯖ ꯑꯃꯈꯛꯇ ꯄꯤꯕꯤꯔꯝꯃꯨ ꯌꯥꯅꯤ ꯑꯦꯃꯔꯖꯦꯟꯁꯤ ꯃꯦꯗꯤꯁꯤꯟ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯑꯅꯧꯕ ꯁ꯭ꯄꯦꯁꯤꯌꯦꯂꯤꯇꯤ ꯑꯃꯅꯤ ꯃꯌꯥꯝꯅ ꯈꯪꯕꯗ ꯈꯔ ꯋꯥꯠꯂꯤ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯗꯣꯏꯁꯤ ꯏꯃꯔꯖꯦꯟꯁꯤ ꯃꯦꯗꯤꯁꯤꯟ ꯍꯥꯏꯕꯁꯤ ꯈꯨꯗꯛꯀꯤ ꯑꯣꯏꯕ ꯃꯦꯗꯤꯀꯦꯜ ꯑꯦꯇꯦꯟꯁꯟ ꯄꯤꯒꯗꯧꯕ ꯑꯃꯁꯨꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ
ꯁꯤꯒꯗꯧꯕ ꯌꯥꯔꯕ ꯄꯦꯁꯦꯟ ꯑꯃꯕꯨ ꯈꯨꯗꯛꯇ ꯀꯟꯕꯒꯤ emergency medicine ꯍꯥꯏꯕꯁꯤꯅꯤ ꯑꯗꯨꯒ ꯃꯌꯥꯝꯅ ꯊꯥꯏꯅꯗꯒꯤ ꯍꯧꯔꯛꯄ ꯃꯇꯝ ꯑꯃꯗ emergency medicine ꯍꯥꯏꯅ ꯈꯪꯅꯗ꯭ꯔꯤꯉꯩ ꯃꯇꯝꯗ casualty 하이나 강내람이고 아주 hꯧꯖꯤꯛ이 마기 specialty ꯑꯃ ꯂꯩꯖꯔꯕꯅꯤ나 casualty 하이ꯕꯁꯤ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯃꯌꯥꯝꯅ ꯑꯩꯅ message ꯄꯤꯖꯅꯤꯡꯉꯤꯁꯤ emergency department casualty 하이나 하이비ꯒꯅꯨ emergency department ꯅꯠꯇ꯭ꯔꯒ ED ꯅꯠꯇ꯭ꯔꯒ emergency room ER 하나 하이비유 ꯑꯗꯨꯒ ꯑꯔꯣꯏꯕꯗ ꯑꯩꯅ impact EDꯒꯤ entire teamꯕꯨ ꯉꯁꯤ ꯑꯩꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ emergency medicineꯒꯤ ꯂꯝꯗ ꯃꯤꯌꯥꯝꯗ ꯑꯩꯅ ꯈꯇꯪ ꯑꯩ ꯑꯈꯪꯕ ꯈꯇꯪ knowledge share ꯇꯧꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯕꯤꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯑꯃꯗꯤ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯩꯅ ꯈꯨꯔꯨꯝꯖꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯗꯣꯛꯇꯔꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯃꯇꯝ ꯈꯔ ꯀꯥꯏꯊꯣꯛꯄꯤꯔꯒ ꯑꯩꯈꯣꯏ ꯁ꯭ꯇꯨꯗꯤꯑꯣꯗ ꯂꯥꯛꯄꯤꯗꯨꯅ emergency medicine ꯍꯥꯏꯕ ꯍꯤꯔꯝ ꯑꯁꯤꯗ ꯇꯥꯛꯄꯤꯕꯒꯤꯗꯃꯛꯇ ꯗꯣꯛꯇꯔꯕꯨ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯅꯨꯡꯉꯥꯏꯖꯔꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯁꯤꯗ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯏꯝꯄꯦꯛ ꯍꯦꯜꯊ ꯂꯤꯡ ꯂꯣꯏꯁꯤꯟꯖꯔꯦ ꯃꯊꯪꯒꯤ ꯆꯌꯣꯜꯗ ꯑꯅꯧꯕ ꯇꯣꯄꯤꯛ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ